Ngasi March tang kunga humdoi Saitragi mapan Lamda thagi kunga humdoi ni panba Sakabda lising amaga samapan ni putaru Nomaizing numit na lakpada Yahen ba Brahmagi wahang paukungi thoram na khwai punang pu ahan bada taram na oksa bagaloy na kurumjari ngasi sumhusa gumna wahang khar phangjai ngasi gi wahang lokhatsari ngasi gi ahan boy na lokhatsari bu wahang ngasi purnimasi na takpire ibase agya karigumba mata hangjage karigumba imungda mi leitaba yaurabadi sairauba phiroi loidri phauba tawhaide hainai masibu asumbara amukta takpiraklabadi yamna nungaijagani ngasina ahanbu wahang hangjabani tabadi adum tajai kanaraba wakhal loksing mayam ama phangjai thagatsari ayyabu Purnimasi ekogi maikaidagisu thagat pirakpa taram na uksari loinana thagatsari ekogi maikaidagisu takpirakliba wafamasi Purnimasi hoi jagasi mi yambanina aigi wakhal tongan ba mawongda adum hainaba oiramgani haina laujai thambirakliba hainariba wafam adugi mayokta thamjabadi nachade ꯑꯩꯈꯣꯏꯒꯤ ꯃꯣꯠ ꯑꯣꯏꯅ ꯊꯝꯖꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯩꯔꯥꯎꯕ ꯍꯥꯏꯅ ꯄꯥꯡꯊꯣꯛꯏꯕꯁꯤ ꯃꯥꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯐꯤꯂꯣꯁꯣꯐꯤ ꯍꯥꯏꯕ ꯇꯥꯏ ꯃꯗꯨꯗ ꯍꯤꯟꯗꯨ ꯁꯥꯁꯇ꯭ꯔꯒꯤ ꯑꯣꯏꯅ ꯊꯝꯕꯤꯔꯝꯂꯤꯕ ꯅꯨꯡꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯁꯣꯂꯔ ꯏꯌꯔ ꯅꯨꯃꯤꯠꯀꯤ ꯈꯣꯡꯆꯠ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯊꯥꯒꯤ ꯈꯣꯡꯆꯠ ꯑꯗꯒꯤ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨꯗꯒꯤ ꯖꯣꯛꯀꯤ ꯈꯣꯡꯆꯠ ꯀꯔꯦꯟꯒꯤ ꯈꯣꯡꯆꯠ ꯍꯥꯏꯗꯅ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯀꯌꯥꯗ ꯑꯩꯈꯣꯏꯅ ꯅꯤꯇꯤꯒꯤ ꯈꯣꯡꯆꯠꯁꯤ ꯄꯥꯔꯤ ꯑꯗꯨꯒꯤ ꯈꯣꯡꯆꯠꯁꯤ ꯄꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯒꯤ ꯆꯩꯔꯥꯎꯕ ꯍꯥꯏꯅ ꯂꯥꯎꯔꯤꯕꯁꯤꯗꯤ ꯅꯨꯃꯤꯠꯀꯤ ꯈꯣꯡꯆꯠꯇ ꯁꯣꯂꯔ ꯏꯌꯔꯗ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯄꯨꯡ ꯐꯥꯕ ꯑꯗꯨꯒ ꯑꯅꯧꯕ ꯈꯣꯡꯐꯝ ꯑꯃ ꯍꯧꯕ ꯍꯥꯏꯕ ꯇꯥꯏ ꯍꯥꯏꯕꯗꯤ ꯃꯔꯨꯑꯣꯏꯅ ꯖꯣꯗꯤꯌꯥꯀꯦꯂꯤ ꯍꯥꯏꯗꯤ ꯔꯥꯁꯤ ꯆꯀ꯭ꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯁ ꯔꯥꯁꯤꯗꯒꯤ ꯍꯧꯔꯒ ꯆꯠꯈꯤꯕ ꯔꯥꯁꯤ ꯑꯃꯃꯝꯗ ꯅꯨꯃꯤꯠꯅ ꯂꯩꯒꯗꯧꯔꯤꯕꯁꯤ ꯊꯥ ꯑꯃꯃꯝꯒꯤ ꯃꯇꯝ ꯂꯩ ꯑꯗꯨꯅ ꯅꯨꯃꯤꯠꯅ ꯃꯦꯁ ꯔꯥꯁꯤꯗꯒꯤ ꯍꯧꯔꯒ ꯊꯥ ꯑꯃꯃꯝꯒꯤ ꯈꯣꯡꯆꯠꯇ ꯔꯥꯁꯤ 12 ꯑꯁꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯃꯤꯅ ꯔꯥꯁꯤꯗ ꯃꯥꯒꯤ ꯔꯥꯁꯤꯒꯤ ꯈꯣꯡꯐꯝ ꯑꯁꯤ ꯂꯣꯏꯔꯒ ꯃꯦꯁ ꯔꯥꯁꯤꯗ ꯏꯍꯥꯜ ꯍꯥꯟꯕ ꯑꯣꯏꯅ ꯈꯣꯡꯐꯝꯁꯤꯅ ꯍꯦꯛ ꯊꯦꯡꯕ ꯃꯇꯝ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯦꯁ ꯁꯪꯀ꯭ꯔꯥꯟꯇꯤ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯕꯤꯁꯨꯞ ꯁꯪꯀ꯭ꯔꯥꯟꯇꯤ ꯍꯥꯏꯗꯅ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯑꯣꯏꯕ ꯃꯥꯒꯤ ꯅꯨꯡꯒꯤ ꯋꯥꯐꯝꯗꯤ ꯁꯨꯔꯖꯗꯦꯕ ꯅꯨꯃꯤꯠꯄꯨ ꯈꯨꯔꯨꯝꯖꯕꯅꯤ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠꯀꯤ ꯈꯣꯡꯆꯠꯁꯤꯗ ꯑꯩꯁꯤ ꯂꯦꯞꯇꯅ ꯆꯠꯂꯛꯄ ꯆꯍꯤꯁꯤꯃꯒꯤ ꯈꯣꯡꯆꯠꯇ ꯑꯩꯕꯨ ꯌꯥꯎꯍꯟꯗꯨꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯕꯤꯔꯛꯄꯒꯨꯝꯅ ꯃꯊꯪꯒꯤ ꯈꯣꯡꯆꯠ ꯑꯁꯤꯅ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕꯁꯤꯗ ꯑꯩꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯋꯥ ꯑꯅꯥꯁꯤꯡꯗꯒꯤ ꯀꯟꯕꯤꯌꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯃꯥꯒꯤ ꯑꯍꯥꯟꯕ ꯍꯧꯔꯛꯄ ꯅꯨꯃꯤꯠꯁꯤꯗ ꯁꯨꯔꯖꯗꯦꯕꯕꯨ ꯈꯨꯔꯨꯝꯖꯕꯅꯤ ꯋꯥꯐꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯈꯠꯄꯤꯔꯛꯏꯉꯩꯁꯤꯗ ꯃꯇꯥꯡ ꯆꯥꯅ ꯍꯟꯗꯛꯀꯤ ꯆꯍꯤ ꯍꯥꯏꯕꯗꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 13 ꯏꯪ 2015ꯒꯤ ꯑꯣꯏꯅ ꯆꯩꯔꯥꯎꯕꯒꯤ ꯁꯨꯔꯖꯗꯦꯕ ꯄꯨꯖꯥ ꯀꯠꯆꯕꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯣꯏꯗꯣꯛꯅ ꯐꯕ ꯃꯇꯝ ꯍꯥꯏꯕ ꯇꯥꯏ ꯃꯁꯤꯗ ꯃꯇꯝꯁꯦ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯄꯨꯏꯅ ꯀꯥꯜ ꯍꯥꯏꯕ ꯑꯃ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯐꯕ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯄꯨꯏꯅ ꯀꯥꯜ ꯑꯗꯨꯒ ꯃꯍꯥꯄꯨꯏꯅ ꯀꯥꯜ ꯍꯥꯏꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯇꯝ ꯑꯃ ꯍꯥꯏꯗꯅ ꯃꯇꯝ ꯑꯅꯤꯁꯤ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯅꯣꯡꯉꯥꯜꯂꯛꯄ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯕꯗꯤ ꯄꯨꯡ 4:59 ꯑꯌꯨꯛꯀꯤ ꯄꯨꯡ 8 ꯐꯥꯎꯕꯒꯤ ꯃꯇꯝꯁꯤ ꯃꯍꯥꯄꯨꯏꯅ ꯀꯥꯜ ꯑꯣꯏ
ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯔꯖꯗꯦꯕꯕꯨ ꯄꯨꯖꯥ ꯀꯠꯆꯕ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯁꯤꯗ ꯆꯍꯤ ꯍꯧꯕꯒꯤ ꯄꯨꯖꯥ ꯃꯈꯜ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯠꯆꯕ ꯌꯥꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯗ ꯉꯝꯕꯤꯍꯧꯗꯕ ꯇꯥꯔꯒꯅ ꯑꯍꯧꯕꯒꯤ ꯄꯨꯡꯐꯝꯗꯤ ꯑꯗꯨꯝ ꯃꯥꯟꯅꯕ ꯄꯨꯡ 4:58 ꯑꯗꯨꯝ ꯍꯧꯔꯒ ꯄꯨꯡ 11:10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯀꯠꯄꯤꯕꯁꯤꯅ ꯄꯨꯏꯅ ꯀꯥꯜꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏ ꯍꯥꯏꯗꯅ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯦꯄ꯭ꯔꯤꯜ 13 ꯑꯩꯈꯣꯏꯅ ꯆꯩꯔꯥꯎꯕ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯐꯕ ꯃꯇꯝ ꯑꯗꯨꯅꯤ ꯑꯗꯨꯅ ꯉꯁꯥꯏ ꯄꯨꯔꯅꯤꯃꯥꯁꯤꯅ ꯊꯝꯕꯤꯈꯤꯕꯗ ꯏꯃꯨꯡꯗ ꯃꯤ ꯂꯩꯈꯤꯗꯕ ꯌꯥꯎꯔꯕꯗꯤ ꯐꯤꯔꯣꯏ ꯂꯣꯏꯗ꯭ꯔꯤꯕ ꯃꯈꯩ ꯆꯩꯔꯥꯎꯕ ꯇꯧꯍꯩꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯉꯤꯕꯅ ꯂꯩꯇꯕꯗꯨꯒꯤ ꯌꯨꯝ ꯃꯥꯡꯉꯤꯕ ꯁ꯭ꯔꯥꯗ ꯀꯔꯃ ꯁꯣꯟꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯣꯏꯔꯒꯗꯤ ꯃꯁꯥꯅ ꯑꯗꯨꯃꯛ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯁ꯭ꯔꯥꯗ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯒꯤ ꯋꯥꯐꯝꯗꯗꯤ ꯐꯤꯔꯣꯏꯒꯤ ꯋꯥꯗꯤ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗꯦ ꯆꯍꯤꯗꯨꯒꯤ ꯅꯨꯃꯤꯠꯀꯤ ꯈꯣꯡꯆꯠ ꯆꯠꯂꯛꯄꯗ ꯅꯨꯃꯤꯠꯇꯨꯗ ꯇꯥꯔꯤꯕ ꯈꯣꯡꯐꯝ ꯆꯍꯤ ꯍꯧꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯍꯧꯔꯤꯕ ꯆꯍꯤꯁꯦ ꯊꯥꯒꯤ ꯈꯣꯡꯆꯠꯇ ꯍꯧꯕ ꯅꯠꯇꯦ ꯅꯨꯃꯤꯠꯀꯤ ꯈꯣꯡꯆꯠꯇ ꯃꯤꯅ ꯔꯥꯁꯤꯗꯒꯤ ꯃꯦꯁ ꯔꯥꯁꯤꯗ ꯆꯪꯕꯒꯤ ꯑꯍꯧꯕ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯑꯣꯏꯅ ꯅꯨꯃꯤꯠꯀ ꯊꯥꯒ ꯑꯅꯤꯁꯤ ꯑꯩꯈꯣꯏꯗ ꯊꯣꯏꯗꯣꯛꯅ ꯗꯔꯀꯥꯔ ꯂꯩꯕ ꯍꯦꯟꯕꯁꯤ ꯅꯨꯃꯤꯠꯅ ꯍꯦꯜꯂꯤ ꯍꯥꯏꯕ ꯇꯥꯏ ꯊꯥꯁꯨ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯊꯥꯒꯤꯁꯨ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠꯀꯤ ꯂꯩꯔꯤꯕ ꯀꯥꯟꯅꯕ ꯑꯗꯨꯒ ꯊꯥꯒꯤ ꯀꯥꯟꯅꯕꯒ ꯑꯅꯤꯁꯤ ꯌꯦꯡꯅꯔꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠꯅ ꯌꯥꯝꯅ ꯍꯦꯜꯂꯤ ꯑꯗꯨꯅ ꯍꯤꯟꯗꯨ ꯁꯥꯁꯇ꯭ꯔꯅ ꯍꯤꯟꯗꯨ ꯙꯔꯃꯅ ꯅꯨꯃꯤꯠꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯣꯏꯅ ꯂꯧꯔꯒ ꯃꯥꯒꯤ ꯈꯣꯡꯐꯝꯁꯤꯗ ꯑꯔꯆꯥ ꯄꯨꯖꯥ ꯏꯁꯣꯔꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯉꯣꯟꯗ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠꯀꯤ ꯈꯣꯡꯐꯝ ꯈꯣꯡꯆꯠ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯍꯥꯏꯔꯤꯕ ꯌꯨꯝ ꯃꯥꯡꯕꯒꯤ ꯃꯇꯝꯗꯨꯕꯨ ꯅꯠꯇ꯭ꯔꯒꯗꯤ ꯐꯤꯔꯣꯏꯒꯤ ꯋꯥꯐꯝꯁꯤꯗꯤ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯁꯥꯁꯇ꯭ꯔꯁꯤꯡꯅ ꯊꯝꯕꯤꯔꯝꯃꯤꯕ ꯃꯣꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯕꯨ ꯄꯨꯔꯅꯤꯃꯥꯁꯤꯒꯤ ꯑꯣꯏꯅ ꯑꯇꯣꯞꯄꯅ ꯇꯥꯛꯄꯤꯔꯛꯏꯕ ꯋꯥꯐꯝ ꯑꯗꯣꯝꯗ ꯂꯧꯕꯤꯒꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯃꯗꯨꯗ ꯀꯃꯦꯟ ꯂꯩꯖꯗꯦ ꯂꯩꯔꯤꯕ ꯅꯨꯡꯒꯤ ꯚꯥꯕ ꯑꯥꯔꯊ ꯑꯗꯨꯃꯇꯪ ꯊꯝꯖꯔꯤ ꯍꯥꯏꯗꯅ ꯄꯨꯔꯅꯤꯃꯥꯁꯤꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯅꯤꯁꯨꯕꯗ ꯑꯃꯨꯛ ꯊꯝꯕꯤꯔꯛꯂꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯃꯤꯡꯗꯤ ꯌꯥꯎꯕꯤꯔꯛꯇ꯭ꯔꯦ ꯊꯥꯕꯤꯔꯛꯂꯤꯕꯁꯤ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯈꯛꯇ ꯌꯥꯎꯏ WhatsAppꯀꯤ ꯈꯨꯠꯊꯥꯡꯗ ꯊꯥꯕꯤꯔꯛꯄ ꯑꯣꯏꯅ ꯇꯧꯏ ꯐꯣꯟ ꯅꯝꯕꯔꯁꯤ 9774667136 ꯍꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯁꯤꯝ ꯀꯥꯔꯗ ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯈꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯑꯍꯥꯟꯕꯗ ꯍꯧꯕꯤꯔꯛꯏ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯖꯒꯦ ꯇꯥꯛꯄꯤꯌꯨ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯕꯤꯔꯕꯅꯣ ꯑꯍꯟꯁꯤꯡ ꯍꯥꯏꯅꯕꯗ ꯌꯨꯝꯁꯥꯔꯣꯜ ꯁꯣꯏꯔꯕꯗꯤ ꯌꯨꯝꯗꯨꯗ ꯁꯦꯝꯕꯥꯡ ꯃꯀꯣꯟ ꯁꯥꯗꯦ ꯁꯦꯝꯕꯥꯡ ꯃꯀꯣꯟ ꯁꯥꯕ ꯌꯨꯝꯗꯣ ꯌꯨꯝꯁꯥꯔꯣꯜ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯥꯏ ꯃꯁꯤꯕꯨ ꯑꯆꯨꯝꯕ ꯑꯣꯏꯕ꯭ꯔꯥ ꯑꯩꯈꯣꯏꯗꯗꯤ ꯁꯦꯝꯕꯥꯡ ꯃꯀꯣꯟꯁꯤ ꯁꯥꯏ ꯃꯁꯤꯕꯨ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯍꯣꯏ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯝ ꯍꯥꯏꯅꯩ ꯑꯍꯜ ꯂꯃꯟꯁꯤꯡ ꯁꯦꯝꯕꯥꯡꯅ ꯌꯨꯝꯗ ꯃꯀꯣꯟ ꯁꯥꯕ ꯌꯨꯝ ꯑꯁꯤ ꯐꯩ ꯍꯥꯏꯗꯅ ꯍꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯔꯝꯕ ꯋꯥꯐꯝꯗꯨꯅ ꯐꯩ ꯍꯥꯏꯕ ꯋꯥꯐꯝꯗꯨꯗ ꯑꯩꯈꯣꯏ ꯀꯔꯤꯕꯨꯗꯤ ꯍꯥꯏꯔꯨꯅꯤ ꯃꯗꯨ ꯑꯗꯨꯝ ꯈ꯭ꯋꯥꯏ ꯌꯥꯅꯩ ꯍꯥꯏꯅꯩ ꯑꯗꯨꯒ ꯌꯨꯝꯁꯥꯔꯣꯜ ꯁꯣꯏꯕ ꯅꯠꯇ꯭ꯔꯒ ꯁꯣꯏꯗꯕ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯅ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯕ ꯅꯠꯇꯅꯗꯤ ꯁꯦꯝꯕꯥꯡꯁꯤꯒꯤ ꯋꯥꯐꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯗꯤ ꯊꯝꯖꯕ ꯉꯝꯖꯗꯦ ꯑꯁꯨꯝ ꯑꯣꯏꯗꯅ ꯄꯥꯎꯈꯨꯝ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯋꯥꯍꯪ ꯑꯃꯇꯪ ꯄꯨꯈꯠꯄꯤꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯈꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ ꯑꯍꯨꯝꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯍꯩꯀ꯭ꯔꯨꯖꯝ ꯄ꯭ꯔꯣꯃꯤꯂꯥ ꯇꯥꯛꯄꯤꯌꯨ ꯄ꯭ꯔꯣꯃꯤꯂꯥ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒ꯭ꯌꯥ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯅꯅꯥꯏ ꯑꯩꯍꯥꯛꯀꯤ ꯀꯣꯔꯤꯒꯤ ꯈꯨꯖꯥꯏ ꯑꯁꯤ ꯂꯩ ꯈꯨꯖꯥꯏꯁꯤ ꯏꯃꯨꯡꯗ ꯊꯝꯕ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯄꯨꯖꯥ ꯇꯧꯖꯕ ꯐꯒꯗ꯭ꯔꯥ ꯑꯩꯒ꯭ꯌꯥꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯒ ꯄꯨꯛꯅꯤꯡ ꯏꯪꯖꯩ
ꯄꯥꯎꯈꯨꯝꯕꯤꯔꯛꯎ ꯁꯨꯝꯃꯣꯏꯗꯅ ꯍꯩꯀ꯭ꯔꯨꯖꯝ ꯄ꯭ꯔꯣꯃꯤꯂꯥꯅ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯣꯏ ꯌꯦꯡꯖꯕ ꯃꯇꯝꯗ ꯈꯨꯖꯥꯏ ꯑꯁꯤ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯊꯥꯕꯤꯔꯛꯄꯅꯤꯅ ꯐꯣꯇꯣ ꯌꯥꯎꯅ ꯊꯥꯕꯤꯔꯛꯑꯦ ꯈꯨꯖꯥꯏꯁꯤꯗ ꯌꯦꯛꯏꯕ ꯃꯥꯒꯤ ꯁꯛꯇꯝꯁꯤꯡ ꯑꯁꯤꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯃꯁꯤ ꯃꯄꯥꯟꯗ ꯊꯝꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯊꯝꯒꯦ ꯍꯥꯏꯔꯒꯁꯨ ꯃꯁꯤ ꯊꯣꯏꯗꯣꯛꯅ ꯑꯃꯕꯨ ꯑꯣꯏꯔꯣ ꯏꯀꯥꯏꯗꯤ ꯀꯥꯏꯔꯣꯏ ꯃꯁꯤ ꯍꯥꯟꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯔꯤꯕ ꯈꯨꯖꯥꯏꯁꯤꯗ ꯌꯦꯛꯏꯕ ꯁꯛꯇꯝ ꯒꯅꯦꯁꯀꯤ ꯃꯨꯔꯇꯤ ꯇ꯭ꯔꯤꯁꯨꯟ ꯌꯦꯛꯄ ꯁꯛꯇꯝ ꯑꯁꯤꯅꯆꯤꯡꯕ ꯊꯥꯕꯤꯔꯛꯏꯕ ꯈꯨꯖꯥꯏꯁꯤꯗ ꯈꯨꯖꯥꯏꯁꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯍꯥꯞꯇꯅ ꯄꯨꯖꯥ ꯇꯧꯗꯅ ꯊꯝꯕꯤꯔꯝꯕ ꯈꯨꯖꯥꯏ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯏꯃꯨꯡꯗ ꯊꯝꯕꯤꯒꯦ ꯍꯥꯏꯔꯒꯅ ꯃꯁꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯏꯃꯨꯡꯒꯤ ꯃꯄꯥꯟꯒꯤ ꯁꯔꯨꯛꯇ ꯃꯥꯡꯒꯣꯟꯒꯤ ꯁꯔꯨꯛ ꯑꯣꯏꯅ ꯊꯝꯕ ꯃꯗꯨꯅ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯨꯒ ꯏꯆꯝ ꯆꯝꯅ ꯄꯨꯖꯥ ꯇꯧꯗꯅ ꯊꯝꯕꯒꯤ ꯑꯣꯏꯔꯒꯗꯤ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗꯦ ꯄꯨꯖꯥ ꯖꯇ꯭ꯔꯥ ꯃꯈꯣꯡꯒꯤ ꯄꯨꯖꯥ ꯂꯥꯠꯄ ꯃꯐꯝ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯊꯝꯕꯤꯔꯒ ꯑꯩꯈꯣꯏꯅ ꯖꯇ꯭ꯔꯥꯒꯤ ꯄꯨꯖꯥ ꯀꯠꯆꯕ ꯃꯇꯝꯗꯨꯗ ꯃꯥꯒꯁꯨ ꯑꯗꯨꯝ ꯈꯨꯔꯨꯝꯕꯗ ꯌꯧꯕꯤꯔꯒꯁꯨ ꯊꯣꯏꯗꯣꯛꯅ ꯀꯥꯏꯔꯣꯏ ꯀꯔꯤꯅ ꯃꯉꯣꯟꯗ ꯊꯋꯥꯏ ꯍꯥꯞꯄ ꯍꯥꯏꯕ ꯅꯤꯌꯣꯝꯗꯨꯃ ꯇꯧꯗ꯭ꯔꯒꯗꯤ ꯃꯗꯨꯒꯤ ꯊꯣꯏꯗꯣꯛꯅ ꯗꯣꯁ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯑꯃꯕꯨ ꯑꯣꯏꯔꯣ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯚꯥꯞꯇꯤ ꯌꯨꯝꯒꯤ ꯆꯤꯡꯈꯩ ꯄꯥꯡꯕ ꯃꯥꯏꯀꯩꯗ ꯃꯟꯗꯤꯔ ꯑꯃꯇꯪ ꯁꯦꯝꯕꯤꯔꯒ ꯃꯟꯗꯤꯔꯗꯨꯗ ꯊꯝꯕꯤꯔꯒꯗꯤ ꯊꯣꯏꯗꯣꯛꯅ ꯃꯄꯨꯡ ꯐꯥꯕ ꯑꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯣꯃꯤꯂꯥ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯔꯤꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕ ꯋꯥꯐꯝ ꯊꯥꯒꯠꯄꯤꯔꯛꯏꯕꯁꯤꯅ ꯃꯤꯔꯟꯗꯥ ꯅꯥꯎꯔꯦꯝ ꯇꯥꯛꯄꯤꯌꯨ ꯃꯤꯔꯟꯗꯥ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯇꯥꯛꯄꯤꯌꯨ ꯋꯥꯍꯪ ꯈꯔꯗꯪ ꯍꯪꯖꯒꯦ ꯑꯣꯖꯥ ꯌꯨꯝꯗ ꯂꯥꯠꯄ ꯌꯥꯕ ꯌꯥꯗꯕ ꯂꯥꯏꯒꯤ ꯃꯔꯝꯗ ꯈꯔꯗꯪ ꯇꯥꯛꯄꯤꯌꯨ ꯃꯤꯔꯟꯗꯥ ꯌꯨꯝꯗ ꯂꯥꯠꯄ ꯌꯥꯕ ꯌꯥꯗꯕ ꯂꯥꯏ ꯍꯥꯏꯔꯤꯕꯁꯤ ꯊꯣꯏꯗꯣꯛꯅ ꯃꯁꯤꯗ ꯌꯥꯝ ꯍꯦꯟꯅ ꯂꯥꯏ ꯃꯃꯤꯡ ꯄꯜꯂꯨꯗꯕ ꯇꯥꯔꯒꯁꯨ ꯃꯄꯨꯡ ꯑꯣꯏꯕꯗ ꯑꯩꯈꯣꯏꯅ ꯅꯨꯡꯒꯤ ꯑꯣꯏꯕ ꯃꯨꯔꯇꯤꯁꯤꯡ ꯍꯥꯏꯕꯗꯤ ꯁꯥꯜ ꯆꯀ꯭ꯔ ꯁꯜꯒ꯭ꯔꯥꯝ ꯍꯥꯏꯗꯅ ꯃꯥꯒꯤ ꯁꯛꯇꯝ ꯀꯌꯥꯠ ꯃꯤꯠ ꯅꯥꯀꯣꯡ ꯅꯥꯇꯣꯟ ꯈꯣꯡ ꯈꯨꯠꯅꯆꯤꯡꯕ ꯍꯛꯆꯥꯡ ꯀꯌꯥꯠ ꯄꯥꯟꯕ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯆꯝꯕ ꯅꯨꯡ ꯃꯆꯨ ꯃꯨꯕ ꯅꯨꯡ ꯃꯆꯨ ꯉꯧꯕ ꯅꯨꯡꯕꯨ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯅ ꯃꯗꯨ ꯂꯥꯏ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯍꯦꯛ ꯈꯟꯕ ꯅꯨꯡ ꯍꯥꯏꯕ ꯖꯥꯠꯁꯤ ꯌꯨꯝꯒꯤ ꯃꯅꯨꯡꯗ ꯏꯃꯨꯡꯗ ꯂꯥꯠꯄꯁꯤ ꯊꯣꯏꯗꯣꯛꯅ ꯑꯐꯕ ꯑꯣꯏꯒꯟꯗꯦ ꯑꯗꯨꯅ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯂꯥꯠꯄꯅ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯗꯦꯕꯥ ꯗꯦꯕꯤꯁꯤꯡꯒꯤ ꯍꯥꯏꯔꯒꯗꯤ ꯃꯗꯨꯗ ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛ ꯊꯝꯖꯈ꯭ꯔꯦ ꯄ꯭ꯔꯥꯟ ꯄ꯭ꯔꯇꯤꯁꯊꯥ ꯍꯥꯏꯗꯤ ꯊꯋꯥꯏ ꯍꯥꯞꯄ ꯖꯤꯕꯅꯥꯁ ꯇꯧꯕ ꯍꯥꯏꯕꯅꯆꯤꯡꯕꯗꯨ ꯇꯧꯗꯅ ꯆꯨꯝꯅ ꯑꯩꯅ ꯅꯨꯡꯁꯤꯖꯕꯒꯤ ꯄꯥꯝꯖꯕꯒꯤ ꯃꯨꯔꯇꯤꯗꯨ ꯃꯃꯥꯡ ꯑꯗꯨꯗ ꯙꯨꯞ ꯊꯥꯎꯃꯩ ꯀꯠꯆꯕ ꯑꯆꯥ ꯑꯊꯛ ꯀꯠꯆꯕ ꯃꯗꯨꯒꯨꯝꯕꯒꯤ ꯚꯥꯞ ꯑꯗꯨꯗꯗꯤ ꯊꯣꯏꯗꯣꯛꯅ ꯃꯗꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯑꯁꯤ ꯂꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯌꯨꯝꯁꯤꯗ ꯃꯩꯇꯩ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯊꯧ ꯍꯥꯏꯅ ꯈꯪꯅꯔꯤꯕꯁꯤꯗ ꯑꯇꯣꯞꯄ ꯀ꯭ꯔꯤꯁꯅ ꯑꯗꯨꯗꯒꯤ ꯃꯍꯥꯗꯦꯕ ꯍꯥꯏꯔꯤꯕ ꯂꯥꯏꯁꯤꯈꯛ ꯅꯠꯇꯦ ꯃꯩꯇꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯖꯕ ꯏꯁꯥꯒꯤ ꯂꯥꯏꯁꯤꯡꯃꯛꯇ ꯑꯣꯏꯔꯕꯁꯨ ꯏꯃꯨꯡꯗ ꯊꯋꯥꯏ ꯍꯥꯞꯄ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯔꯤꯕ ꯅꯨꯡꯒꯤ ꯃꯨꯔꯇꯤꯁꯤ ꯑꯣꯏꯔꯒꯗꯤ ꯏꯃꯨꯡꯒꯤ ꯕꯥꯁꯇꯨꯗꯦꯕ ꯄꯨꯔꯨꯁ ꯍꯥꯏꯕꯗꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯊꯧꯁꯤꯒ ꯏꯌꯥꯃꯛ ꯌꯥꯅꯗꯦ ꯌꯨꯝꯁꯤꯒꯤ ꯃꯄꯨꯗꯤ ꯑꯩꯅ ꯑꯣꯏꯒꯅꯤ ꯑꯩꯒꯤ ꯂꯩꯕ ꯖꯒꯥꯁꯤꯗ ꯑꯇꯣꯞꯄ ꯂꯥꯏꯁꯤꯡ ꯆꯪꯉꯛꯇꯅ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯄꯨꯖꯥ ꯇꯧꯒꯅꯨ ꯍꯥꯏꯕꯁꯤꯒꯤ ꯚꯥꯕ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯍꯥꯞꯇꯅ ꯅꯨꯡꯁꯤꯖꯕꯒꯤ ꯑꯣꯏꯅ ꯐꯣꯇꯣ ꯁꯛꯇꯝ ꯃꯈꯜ ꯑꯇꯩ ꯄꯨꯖꯥ ꯑꯗꯨꯝ ꯀꯠꯆꯕꯒꯗꯤ ꯀꯥꯏꯗꯦ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯣꯏꯕꯁꯤꯡ ꯑꯣꯏꯔꯒꯗꯤ ꯑꯃ ꯑꯣꯏꯔꯣ ꯃꯈꯜ ꯈꯨꯗꯤꯡꯃꯛꯇ ꯏꯌꯥ ꯌꯥꯗꯕꯒꯤ ꯚꯥꯕ ꯑꯁꯤ ꯑꯣꯖꯥꯁꯤꯡꯅ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯁꯤꯕꯒꯤ ꯐꯣꯇꯣ ꯌꯨꯝ ꯃꯅꯨꯡꯗ ꯂꯩ ꯂꯥꯠꯄꯗꯤ ꯅꯠꯇꯦ ꯃꯁꯤꯕꯨ ꯐꯕꯔ ꯐꯠꯇꯕꯔ ꯇꯥꯛꯄꯤꯌꯨ ꯑꯗꯨꯅꯤ ꯏꯔꯟꯗꯥ ꯍꯧꯖꯤꯛꯇ ꯊꯝꯖꯈꯤꯕꯗꯨꯅꯤ ꯊꯋꯥꯏ ꯍꯥꯞꯄ ꯅꯠꯇꯅ ꯂꯩꯕ ꯊꯝꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯗꯨꯗꯤ ꯊꯝꯕꯗ ꯅꯠꯇꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯄꯨꯖꯥ ꯑꯣꯏꯅ ꯀꯠꯆꯔꯕꯁꯨ
ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯊꯋꯥꯏ ꯍꯥꯞꯇꯅ ꯀꯠꯆꯕ ꯅꯠꯇꯦ ꯆꯨꯝꯅ ꯑꯩꯅ ꯅꯨꯡꯁꯤꯖꯕꯒꯤ ꯑꯩꯒꯤ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯅꯕꯒꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯕꯒꯤ ꯃꯥꯒꯤ ꯐꯣꯇꯣꯗꯨꯃ ꯊꯝꯖꯔꯒ ꯈꯨꯔꯨꯝꯖꯕꯗꯨꯗꯤ ꯏꯁꯣꯔ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗꯨꯅ ꯃꯉꯣꯟꯗ ꯑꯦꯇ꯭ꯔꯦꯛ ꯇꯧꯕ ꯃꯇꯝꯗꯨꯗ ꯏꯁꯣꯔꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯂꯥꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯏꯁꯣꯔ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯍꯦꯛ ꯃꯨꯔꯇꯤꯃꯥ ꯍꯥꯏꯗꯅ ꯁꯛꯇꯝ ꯃꯌꯥꯝ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯆꯤꯡꯁꯤꯟꯅꯕ ꯁꯛꯇꯝꯃꯛꯇꯅꯤ ꯏꯁꯣꯔꯒꯤ ꯁꯛꯇꯝ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯈꯪꯉꯨꯕ ꯉꯝꯕ ꯅꯠꯇꯦ ꯑꯣꯏꯅꯤꯡꯕ ꯁꯛꯇꯝ ꯑꯣꯏꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯛꯇꯝꯗꯨꯃ ꯃꯥꯡꯗꯨꯗ ꯃꯤꯠꯃꯥꯡꯗ ꯎꯖꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯗꯨ ꯅꯨꯡꯉꯥꯏꯅꯅꯕꯒꯤ ꯊꯝꯕ ꯃꯨꯔꯇꯤꯒꯤ ꯋꯥꯅꯤ ꯃꯨꯔꯇꯤꯗꯨꯗ ꯊꯋꯥꯏ ꯍꯥꯞꯆꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯔꯒꯗꯤ ꯌꯨꯝ ꯃꯅꯨꯡꯗ ꯂꯥꯜꯂꯛꯄꯗꯨ ꯐꯠꯇꯦ ꯁꯤꯒꯤ ꯋꯥꯐꯝꯅꯤ ꯊꯝꯖꯔꯤꯕꯁꯤ ꯊꯥꯒꯠꯆꯔꯤ ꯃꯤꯔꯟꯗꯥ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 5ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯗꯃꯌꯟꯇꯤ ꯁꯪꯒꯨꯕꯝ ꯇꯥꯛꯄꯤꯌꯨ ꯗꯃꯌꯟꯇꯤ ꯑꯣꯖꯥꯅ ꯉꯥꯡꯕꯁꯦ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯗꯃꯌꯟꯇꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥꯒꯤꯗꯃꯛ ꯑꯈꯪꯕ ꯈꯔꯗꯪ ꯄꯥꯎꯗꯝꯖꯕꯒꯤ ꯉꯥꯡꯖꯕ ꯍꯥꯏꯖꯕꯁꯤꯗ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯗꯃꯌꯟꯇꯤꯅ ꯇꯥꯛꯄꯤꯔꯤꯕꯁꯤꯒꯤꯗꯃꯛꯇꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯃꯥꯡꯗ ꯍꯧꯈꯤꯕ ꯀꯃꯦꯟ ꯃꯔꯛꯇ ꯉꯥꯡꯉꯤꯕ ꯋꯥꯐꯝ ꯑꯁꯤ ꯉꯥꯏꯕꯗ ꯌꯥꯝ ꯋꯥꯏ ꯌꯥꯝ ꯇꯞꯅ ꯇꯞꯅ ꯉꯥꯡꯉꯤ ꯇꯥꯕꯗ ꯉꯥꯏꯕ ꯋꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯑꯗꯨꯝ ꯇꯥꯛꯄꯤꯔꯛꯈꯤ ꯑꯗꯨꯕꯨ ꯉꯁꯤ ꯗꯃꯌꯟꯇꯤꯅꯗꯤ ꯊꯣꯏꯗꯣꯛꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯛꯄꯤꯔꯤꯕ ꯀꯃꯦꯟ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯅ ꯗꯃꯌꯟꯇꯤꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ 6ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯏꯕꯣꯝꯆꯥ ꯁꯤꯡꯍ ꯑꯣꯖꯥ ꯑꯁꯤꯕꯒꯤ ꯃꯪꯐꯝꯗ ꯃꯪꯊꯣꯡ ꯊꯤꯡꯕꯒꯤ ꯀꯥꯡꯂꯣꯟ ꯑꯃꯗꯤ ꯃꯟꯇ꯭ꯔ ꯑꯗꯨ ꯃꯩꯇꯩꯂꯣꯟꯗ ꯑꯥꯔꯊ ꯍꯟꯗꯣꯛꯄꯤꯗꯨꯅ ꯇꯥꯛꯄꯤꯔꯛꯂꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯃꯣꯏꯗꯅ ꯏꯕꯣꯝꯆꯥꯅ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯏꯕꯣꯝꯆꯥ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯅꯤꯡꯕꯗꯤ ꯃꯪꯊꯣꯡ ꯊꯤꯡꯕ ꯍꯥꯏꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯁꯤꯒꯤ ꯅꯤꯌꯣꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯩꯇꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯍꯥꯏꯕ ꯑꯃ ꯃꯄꯥꯟ ꯂꯝ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯤꯟꯗꯨ ꯙꯔꯃꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤꯁꯤꯗ ꯊꯝꯕꯤꯔꯝꯂꯤꯕꯁꯤ ꯍꯤꯟꯗꯨ ꯙꯔꯃꯒꯤ ꯁ꯭ꯋꯚꯥꯕꯁꯤꯗꯗꯤ ꯃꯪꯊꯣꯡ ꯊꯤꯡꯕꯒꯤ ꯅꯤꯌꯣꯝ ꯍꯥꯏꯕ ꯑꯃ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯃꯪꯊꯣꯡ ꯊꯤꯡꯉꯤ ꯍꯥꯏꯗꯅ ꯌꯨꯝꯗꯨꯗ ꯃꯤ ꯁꯤꯗꯕ ꯌꯥꯔꯣꯏ ꯊꯤꯡꯗꯦ ꯍꯥꯡꯉꯤ ꯍꯥꯏꯗꯅ ꯃꯗꯨ ꯍꯦꯛꯇ ꯂꯣꯏꯅ ꯁꯤꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯍꯤꯟꯗꯨꯒꯤ ꯋꯥꯐꯝ ꯃꯥꯏꯀꯩꯔꯣꯝꯗ ꯊꯝꯃꯤꯕꯁꯤꯗꯤ ꯃꯤꯁꯤꯃ ꯂꯩꯇꯕꯗꯒꯤ ꯃꯥꯒꯤ ꯈꯣꯡꯐꯝꯁꯦ ꯑꯆꯨꯝꯕ ꯂꯝꯕꯤ ꯃꯥꯏꯀꯩꯔꯣꯝꯗ ꯏꯁꯣꯔꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯈꯤꯕ ꯌꯥꯅꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯅꯤꯌꯣꯝ ꯄ꯭ꯔꯅꯥꯂꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯟꯇ꯭ꯔ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯗꯅ ꯃꯥꯒꯤ ꯄꯨꯖꯥ ꯅꯤꯌꯣꯝ ꯃꯈꯜꯁꯤꯡꯒ ꯂꯣꯏꯅꯅ ꯃꯥꯁꯤ ꯃꯪꯗ ꯄꯣꯔꯛꯑꯅꯤ ꯃꯪꯁꯤꯗ ꯄꯣꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯃꯩ ꯀꯧꯕ ꯂꯥꯏꯗꯨꯅ ꯃꯥꯕꯨ ꯇꯨꯝꯅꯅꯕ ꯆꯥꯛ ꯊꯦꯛꯄꯤꯌꯨ ꯃꯩꯁꯤꯅ ꯚꯦꯗꯗ ꯊꯝꯕꯤꯔꯝꯃꯤꯕꯁꯤ ꯃꯩꯁꯤꯅ ꯍꯦꯛ ꯆꯥꯛꯂꯕ ꯃꯇꯝꯗ ꯖꯣꯃꯔꯥꯖꯅ ꯃꯥꯒꯤ ꯖꯣꯝ ꯂꯩꯕꯥꯛꯇ ꯑꯋꯥꯕ ꯄꯤꯕ ꯇꯧꯔꯔꯣꯏ ꯁꯔꯒꯤ ꯃꯥꯏꯀꯩꯗ ꯄꯨꯕꯤꯈ꯭ꯔꯣ ꯃꯩ ꯍꯥꯏꯕꯁꯤꯗꯤ ꯄꯕꯤꯇ꯭ꯔꯅꯤ ꯁꯦꯡꯂꯕꯅꯤ ꯃꯥꯅ ꯁꯣꯛꯂꯕ ꯃꯇꯝꯗ ꯖꯣꯃꯩꯒꯤ ꯑꯙꯤꯀꯥꯔ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯁꯤꯕꯒꯤ ꯗꯤꯍꯦꯁꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯁꯤ ꯃꯩꯗ ꯁꯪꯁꯀꯥꯔ ꯇꯧꯕ ꯌꯥꯏ ꯏꯁꯤꯡꯗ ꯁꯪꯁꯀꯥꯔ ꯇꯧꯕ ꯌꯥꯏ ꯂꯩꯕꯥꯛꯇ ꯁꯪꯁꯀꯥꯔ ꯇꯧꯕ ꯌꯥꯏ ꯅꯨꯡꯁꯤꯠꯇ ꯇꯧꯕ ꯌꯥꯏ ꯑꯇꯤꯌꯥꯗ ꯇꯧꯕ ꯌꯥꯏ ꯑꯗꯨꯅ ꯄꯟꯆꯚꯨꯠ ꯍꯥꯏꯔꯤꯕ ꯚꯨꯠ 5ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗ ꯍꯦꯛꯇ ꯃꯥꯒꯤ ꯑꯔꯣꯏꯕꯒꯤ ꯃꯊꯧ ꯃꯉꯝ ꯁꯪꯁꯀꯥꯔ ꯁꯦꯡꯗꯣꯛꯄꯤꯕ ꯀꯔꯃꯁꯤ ꯇꯧꯕ ꯌꯥꯏ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯕꯗꯤ ꯍꯤꯟꯗꯨ ꯁꯥꯁꯇ꯭ꯔꯒꯤ ꯑꯣꯏꯅ ꯃꯩꯗ ꯊꯥꯕ ꯍꯥꯏꯕꯁꯤꯅ ꯇꯨꯡꯗ ꯃꯗꯨꯗꯒꯤ ꯃꯥꯡꯉꯛꯀꯗꯕ ꯁꯣꯛꯂꯛꯀꯗꯕ ꯊꯣꯏꯗꯣꯛꯄ ꯑꯃꯥꯡꯕꯁꯤ ꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯕ ꯑꯃꯔꯣꯝꯗꯅ ꯃꯩ ꯃꯊꯛꯇ ꯊꯝꯖꯈꯤꯕꯗꯣ ꯃꯩꯁꯤꯅ ꯍꯦꯛ ꯁꯣꯛꯑꯕ ꯃꯇꯝꯗ ꯖꯣꯃꯔꯥꯖꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯩ ꯑꯙꯤꯀꯥꯔ ꯇꯧꯔꯔꯣꯏ
ꯃꯩꯁꯤꯅ ꯁꯔꯒꯒꯤ ꯃꯥꯏꯀꯩꯗ ꯄꯨꯕꯤꯈ꯭ꯔꯣ ꯍꯥꯏꯗꯅ ꯃꯩꯁꯤꯅ ꯁꯔꯒꯒꯤ ꯃꯥꯏꯀꯩꯗ ꯄꯨꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯅꯤꯌꯣꯝ ꯑꯃ ꯂꯩ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯁꯪꯁꯀꯥꯔꯁꯤ ꯃꯥꯒꯤ ꯃꯊꯧꯗꯤ ꯁꯪꯁꯀꯥꯔꯗꯨꯅ ꯂꯣꯏꯕ ꯅꯠꯇꯦ ꯃꯥꯒꯤ ꯑꯍꯥꯟꯕꯗ ꯃꯩꯗ ꯄꯨꯖꯥ ꯀꯠꯀꯅꯤ ꯃꯩꯗꯨꯅ ꯃꯥꯒꯤ ꯄꯥꯞ ꯆꯦꯜꯂꯕ ꯍꯛꯆꯥꯡ ꯑꯁꯤ ꯍꯥꯏꯕꯗꯤ ꯊꯋꯥꯏꯗꯨꯒ ꯂꯣꯏꯅꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗ ꯃꯥꯅ ꯇꯧꯈꯤꯕ ꯑꯐꯕ ꯐꯠꯇꯕ ꯉꯥꯡꯉꯣꯏꯗꯕ ꯉꯥꯡꯈꯤꯕ ꯆꯥꯔꯣꯏꯗꯕ ꯆꯥꯔꯨꯕ ꯈꯜꯂꯣꯏꯗꯕ ꯈꯜꯂꯨꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯒꯤ ꯄꯥꯞꯅ ꯇꯤꯟꯗꯨꯅ ꯂꯩꯍꯧꯔꯕ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯃꯩꯅ ꯆꯥꯛꯊꯦꯛꯄꯤꯌꯨ ꯑꯗꯨꯒ ꯁꯔꯒꯒꯤ ꯃꯥꯏꯀꯩꯗ ꯄꯨꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯃꯪꯒꯤ ꯃꯊꯧꯁꯤ ꯂꯣꯏꯔꯝꯃꯒ ꯑꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯑꯗꯨꯈꯛ ꯃꯩꯗ ꯊꯥꯔꯝꯕꯅꯤ ꯍꯥꯏꯕꯗꯤ ꯑꯗꯨꯗ ꯁꯪꯁꯀꯥꯔ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯊꯧ ꯇꯧꯕꯤꯗꯕ ꯌꯥꯗ꯭ꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯒꯤ ꯁꯦꯡꯅꯅꯕꯒꯤꯗꯃꯛ ꯑꯁꯇꯤ ꯁꯟꯆꯌ ꯇꯧꯔꯛꯏꯕ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯁꯔꯨꯗꯨ ꯁꯦꯡꯗꯣꯛꯄꯤꯔꯛꯏꯕ ꯇꯥꯏꯅꯔꯛꯄꯗ ꯃꯥꯒꯤ ꯁ꯭ꯔꯥꯗ ꯀꯔꯃ ꯇꯧꯔꯛꯏꯕ ꯌꯨꯝ ꯃꯥꯡꯉꯤꯉꯩꯒꯤ ꯃꯇꯝꯗꯨꯗꯗꯤ ꯃꯥꯒꯤ ꯃꯣꯔꯅꯤꯡ ꯄꯦꯔꯦꯠ ꯍꯥꯏꯗꯅ ꯌꯨꯝ ꯃꯥꯡꯒꯗꯕ ꯃꯇꯝ ꯍꯥꯏꯕꯁꯤꯗ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯀꯠꯂꯨꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯑꯔꯦꯝꯕ ꯑꯣꯏꯒꯗꯣꯏꯅꯤ ꯏꯁꯣꯔꯅ ꯂꯧꯔꯣꯏꯗꯣꯔꯤꯅꯤ ꯉꯁꯥꯏ ꯑꯁꯇꯤ ꯁꯟꯆꯌ ꯇꯧꯔꯤꯕꯁꯤꯃꯛ ꯏꯁꯣꯔꯗ ꯀꯠꯄ ꯃꯇꯝꯗ ꯏꯁꯣꯔꯅ ꯂꯧꯔꯣꯏꯗꯣꯔꯤꯅꯤ ꯀꯩꯅꯣ ꯃꯥ ꯌꯨꯝ ꯃꯥꯡꯉꯤꯕꯅꯤꯅ ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯪꯁꯀꯥꯔ ꯃꯈꯜ ꯑꯃꯈꯛ ꯅꯨꯃꯤꯠꯁꯤꯗ ꯇꯧꯕꯤꯒꯗꯧꯕ ꯑꯣꯏꯕꯒꯤ ꯁꯪꯁꯀꯥꯔꯗꯨꯃꯈꯛ ꯇꯧꯕꯤꯔꯤꯕꯅꯤ ꯃꯗꯨꯁꯨ ꯑꯁꯦꯡꯕꯒꯤꯗꯤ ꯁꯨද්ධ ꯌꯨꯝ ꯑꯗꯣ ꯁꯦꯡꯉꯕ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯥꯒꯤ ꯁ꯭ꯔꯥꯗ ꯀꯔꯃ ꯍꯥꯏꯕ ꯅꯤꯌꯣꯝꯁꯤꯗꯅꯤ ꯃꯥꯒꯤ ꯃꯪꯊꯣꯡ ꯊꯤꯡꯕ ꯑꯣꯏꯔꯣ ꯈꯨꯗꯤꯡꯃꯛ ꯃꯄꯨꯡ ꯐꯥꯅ ꯅꯨꯃꯤꯠꯇꯨꯗ ꯃꯥꯁꯤ ꯁꯪꯁꯥꯔꯁꯤꯗꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛꯇꯒꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯕꯥꯔꯤ ꯁꯃꯟꯗꯤ ꯄꯨꯝꯅꯃꯛꯇꯒꯤ ꯇꯣꯉꯥꯟꯅ ꯂꯩꯈꯤꯗ꯭ꯔꯤꯕ ꯃꯥꯒꯤ ꯃꯐꯝꯗꯒꯤꯁꯨ ꯕꯣꯔ ꯅꯤꯖꯍꯧꯒꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯄꯦꯟꯅꯅꯕ ꯀꯠꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯑꯩꯈꯣꯏꯗ ꯇꯦꯛꯇ ꯀꯥꯏꯗꯕ ꯅꯥꯗ ꯌꯦꯛꯇꯕ ꯑꯃꯗꯤ ꯅꯈꯣꯏ ꯃꯇꯝ ꯆꯥꯗꯅ ꯑꯄꯃ꯭ꯔꯤꯇꯨ ꯑꯋꯥꯕ ꯇꯁꯥ ꯇꯥꯗꯅꯅꯕ ꯃꯪꯒꯣꯟ ꯄꯨꯝꯅꯃꯛꯇꯨ ꯐꯪꯍꯧꯔꯣ ꯍꯥꯏꯕ ꯅꯤꯌꯣꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯃꯥꯒꯤ ꯁ꯭ꯔꯥꯗ ꯅꯨꯃꯤꯠꯁꯤꯗ ꯄꯨꯂꯞ ꯇꯧꯔꯗꯣꯏꯅꯤ ꯃꯗꯨꯒꯤ ꯑꯣꯏꯕ ꯅꯤꯌꯣꯝ ꯃꯟꯇ꯭ꯔꯁꯤꯡ ꯃꯁꯥꯅ ꯌꯥꯎꯔꯒ ꯂꯩꯖꯕꯅꯤ ꯑꯗꯨꯕꯨ ꯃꯔꯛꯁꯤꯗ ꯏꯕꯣꯝꯆꯥꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯇꯣꯞꯅ ꯑꯃꯨꯛ ꯊꯝꯖꯅꯤꯡꯉꯤꯕꯁꯤꯅ ꯍꯧꯖꯤꯛꯀꯤ ꯑꯌꯥꯝꯕ ꯁ꯭ꯔꯥꯗꯁꯤꯡꯁꯤ ꯕꯩꯔꯥꯏꯒꯤ ꯁ꯭ꯔꯥꯗ ꯍꯥꯏꯒꯗ꯭ꯔꯥ ꯂꯝꯕꯣꯏꯕ ꯍꯥꯏꯗꯅ ꯆꯠꯈꯤꯕꯁꯤꯅ ꯍꯥꯏꯔꯤꯕ ꯅꯤꯌꯣꯝꯁꯤꯡꯒꯤ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤ ꯒꯧꯔ ꯚꯥꯞꯇ ꯄꯨꯂꯞ ꯁꯨꯞꯆꯤꯜꯂꯒ ꯆꯠꯈꯤꯗꯅ ꯍꯥꯏꯔꯤꯕ ꯅꯤꯌꯣꯝꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯆꯠꯊꯅꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯇ ꯁ꯭ꯔꯥꯗꯒꯤ ꯅꯤꯌꯣꯝꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯣꯏꯅ ꯌꯥꯎꯔꯒ ꯃꯥꯒꯤ ꯊꯧꯔꯝ ꯑꯗꯨ ꯆꯠꯊꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯪꯐꯝꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗ꯭ꯔꯦ ꯃꯪꯐꯝꯒꯤꯗꯤ ꯁꯨꯞꯅꯇꯒꯤ ꯃꯥꯒꯤ ꯁꯕꯗꯦꯍꯦ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯑꯗꯨꯈꯛ ꯃꯩꯗ ꯗꯥꯟ ꯇꯧꯈꯤꯕꯅꯤ ꯁꯨꯝ ꯑꯣꯏꯗꯅ ꯏꯕꯣꯝꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯄꯔꯝꯄꯔꯥꯗꯒꯤ ꯁꯨꯝ ꯆꯠꯅꯔꯛꯄ ꯅꯤꯌꯣꯝꯁꯤꯡꯗꯕꯨꯗꯤ ꯃꯗꯨꯗ ꯁꯪꯁꯀꯥꯔꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯥꯂꯟꯗꯥꯂꯤ ꯌꯦꯛꯇꯅ ꯅꯤꯌꯣꯝ ꯃꯈꯜ ꯈꯔꯁꯨ ꯑꯗꯨꯝ ꯇꯧꯅꯩ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯒꯤꯗ ꯍꯥꯏꯔꯒꯅ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯊꯋꯥꯏꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯅꯕ ꯃꯐꯝ ꯑꯗꯨ ꯏꯁꯤꯡ ꯍꯩꯖꯤꯟꯗꯅ ꯃꯩꯇꯥꯅ ꯆꯤꯡꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯏꯪꯉ ꯃꯇꯨꯡꯗ ꯃꯥꯒꯤ ꯁꯨꯁꯃꯥ ꯁ꯭ꯋꯥꯟ ꯃꯣꯡꯐꯝ ꯊꯛ ꯑꯗꯣ ꯋꯥꯏ ꯇꯩꯊꯣꯛꯇꯅ ꯃꯗꯨꯗ ꯃꯥꯒꯤ ꯏꯪꯉꯤ ꯍꯥꯏꯕ ꯈꯪꯅꯅꯕ ꯍꯪꯒꯥꯝ ꯃꯔꯨꯒ ꯀꯥꯍꯨꯟꯕ ꯑꯗꯨꯒꯨꯝꯕ ꯅꯤꯌꯣꯝ ꯈꯔꯗꯤ ꯌꯥꯎꯏ ꯑꯗꯨꯒ ꯊꯣꯏꯗꯣꯛꯅ ꯃꯪꯐꯝꯁꯤꯒꯤꯗꯤ ꯑꯥꯔꯊꯗꯨ ꯂꯩꯇꯕ ꯑꯣꯏꯅ ꯍꯤꯟꯗꯨ ꯙꯔꯃꯒꯤ ꯋꯥꯐꯝꯁꯤꯗꯗꯤ ꯃꯟꯇ꯭ꯔꯅꯆꯤꯡꯕ ꯊꯣꯏꯗꯣꯛꯄ ꯊꯝꯕꯤꯔꯝꯗ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯋꯥꯍꯪ ꯁꯤꯃꯇꯪ ꯄꯨꯈꯠꯄꯤꯔꯛꯈꯤꯕꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯉꯁꯤꯒꯤ 3ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯇꯤ.ꯑꯦꯁ. ꯃꯦꯃꯣꯔꯤ ꯇꯥꯛꯄꯤꯌꯨ ꯃꯦꯃꯣꯔꯤ ꯑꯣꯖꯥ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯥꯒꯠꯄꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯃꯇꯪ ꯊꯝꯖꯕꯁꯤꯗ ꯃꯦꯃꯣꯔꯤꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯄꯨꯛꯅꯤꯡꯒꯤ ꯑꯅꯤꯡ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯇꯅ ꯑꯩꯈꯣꯏꯅ ꯄꯥꯎꯈꯨꯝ ꯈꯨꯝꯖꯈꯤꯕ ꯑꯗꯨꯕꯨ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯃꯁꯤꯒꯤꯗꯃꯛ ꯃꯦꯃꯣꯔꯤꯕꯨꯁꯨ ꯏꯁꯣꯔꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯋꯥꯐꯝꯁꯤꯃꯇꯪ ꯊꯝꯖꯔꯤ
ताइनरकपद ngasiगी निपान सुबदा मुग लौखसरिबसना येक सलाई ऑफिशियल ताकपिउ येक सलाई पाबुंगबु हन्ना हन्ना थागसरी कोई माइकैदगसु येक सलाई मरिक सुंब पाखुम पिबिरकपगी अदुगा प्रतिकार अदु खंगजनिंगी खुरुमजरी येक सलाई न ताकपिरइबु वाफम से ममांगदा येक सलाई की इसा अंगांग अमगी अफफता पुंसिगी दशा करी लेबगे हाइबदु हंगबिरखिबा मदुगी पाखुम थमजखिबदुदा प्रतिकार अमुक खंगबिनिंगी हाइना ताकपिरकबा माली होय प्रतिकार की वाफम से येक सलाई मफमसिदा थंब नुंगाइरोय हाइबदे प्रतिकार की वाफम मदुदे आई इसा की मोबाइल नंबर अदुमक्तदगी अखोगी व्हाट्सएप नंबर अदुदा तोंगाना इबीरअब मतुंगदुदा मागी प्रतिकार सिसी कटपा सुमतौबा हाइब मरोंदु तोंगाना इब नत्रगदी सिगी प्लेटफॉर्म हाइबताई वांग पाखुंगी प्लेटफॉर्म सिददी मदु खजिक सानबो वाली मरमदुना मफम सिददी थमजररोय हदना येक सलाई की मफमदा थमजरी अदुगा ngasiगी मापन सुबदा मु लौखसरिबसना ओकरम देवी ताकपिउ देवी करी करम वाफम ओजाबु खुरुमजरी खुरुम बिरक तराम ओक्सरी पाखुम पीबी बगी नुंगाइजै देवी पाखुम फंगबी बगी नुंगाइब फोंदोक पिरकपा कोगी माइकैदगी थागसरी अमदी नुंगाइबदुदा सरु याजरी सुमोदना देवी की मफमदा थमजरी ताइनरकपद ngasiगी तरा सुबद लौखसरिबसना सिसु आई ताकपिउ सिसु आई खुरुमजरी अग्याबु खुरुम बिरक तराम ओक्सरी अग्या हिंसाबा लाई ताबा हाइबसे लौना लेमिन नबसे याम फत्तबरा फत्रगदी करी प्रतिकार लेबिबगे अमुक्ता हाइबिर ओग्याबु हन्ना थागसरी सिसु आई ताकपिरकलिबु वाफमसिदा हिंसाबा ताबा अदुगा लाई ताबा मी ताबा हाइदना लेरिबसिंग असि मदु खक येंगगा फई नत्रगा फत्ते हाइबसि हेक्ता लेपमक्ति याद्री हाइजबताई हाइबदि अखोइना बोर कैना हाइबदि निपा नुपी अनिगी युम्बान मिनबगी येंगकपा मतमदा अनिसिगी पक्ना वाइना असि मखल कुंथ्रागा तरुक्ता मदु खोइना बिचार तौगनी हाइरिबा मखल कुंथ्रा तरुक्तुगी मनुंगदा 50% यौद्रबा हाइबदि 19 यौद्रब अदु ओरगदि मदुगी मरक अदुदा मी लाई ताबा अदगी हिंसाबा ताबा हाइबन सिंगबसि थौलअगदि मदु फत्तबगी मनुंगदा हेना मपांगन कनखलअगनी अदुगा पक्नबगी चांग असना 19 की मथक्ता लानख्रब अदु ओरगदि मदुगी दोस्त पंकन कलरोय लेतब मकमानगनी हाइदना लेरिबसिंग असि अखोइना अमखक येंगगा पंगनै नत्रगा पंगनदि हाइबसि लेपगी मुहुत्ता अहानबदा अनिदुगी पक्ना वाइनगी चांग असि कमाइन तौरिगे हाइबदु येंगबिबा अदुगा मदुगी लेरिबा नखेत्रगी दोस्तनी मखोय अनिगी लाई हिंसाबा मी ताबाइना लेगदौरिबसि मदु करिगुंबदा इगी राशि चक्रदु दगरगी पोजिशन दुना याम हेना फरमगदि मागी नखेत्रदुगी गुल्लदुना नमथबंगमदे अदुना मौंगची खरा लई हाइजबताई अदुगा तसेंगना अनिसिगी ओइना हाइबदि लाई हिंसाबा लाई मी ताबा सिगी प्रतिकार तौबिगे हाइरगदि मदुदा गणदोष पूजा दन गतस्थापन गोट पूजा लिंखलगा पूजा कटपा हाइबा मा नत्रगन मईगी जईगे तौबा हाइबा मा मोंग अनि नत्रगा गणेश देव पूजा कच्चबा गणेश तो होम कटपा हाइबदि जईगा मदि यावगदोइनी गणेश तो होम कटपा हाइबसिसु असुमोइदना तौबिरगा मदुगी दोस्त कोकननबु उपाय लई सुमोइदना सिसु आइगे मफमदा थमजरी
ताइनरकपद ngasiगी taraga mathoi subada muk lawkhatsaribasina Anjana Singh Pabung Hare Krishna nasana khurumjari Anjana khurumbirakpa taram na oksari takpiu kari karambu wafam pabung wahang paukhum aduki matik yamna nungaijai thagatsari wahang amata hangjagi nupa nupi anise Kainya rasi oibase kaidauge Anjana Singh madudi kaisu kaide adum phai haibaduni mamangda so koida thamjakibaduni mapung namit tinaba mapuk rasi tinaba mapuk thaban tinaba mapuk tha tinaba haiba tinaba haiba makan khuding magasidi loina phai maduda akaiba tudokpa leite aduga mapuk namit hairagadi mapuk namita thangja anidi khajitang bera lei adubu maduda ngak yengba yadri hojik mathakta topa magi paukum thamjakibaduni magi leiriba kuthi ani dugi batungina makoi ni pakna waina gi sang adu manai haidiba kaina rasisida somda pakna da bi sang du yamna wangam magadi adugi manabaduna afabadu mapung phaba yaroi dawribani aduna pakna da bi sang asidi makhan kunthra ga taruk magasi punna yengthupiraba matungda lepkadoba adugumba wafam amani haidana Anjana Singh gi mafamda thamjari aduga ngasigi taraga ni thoisubada muk lawkhatsaribasina Sarda Koijam takpiu Sarda kari karambu wafam ojabu wahang amata hangjage takpiu kari karambu wafam pokpagi pungphamna pung amaga minute 15 numidangi o numidang nattaba male 1.15 PM haibani nungtrin gi pung ama o numidang oiba ho pung amaga minute 15 ahingi wakjing gi kunni panba lagana tularasini ahingda pokpani masigi apapata haibira uwaidana Koijam Sarda na takpirakliba wafam masi Sarda thambirakliba wafam masida magi pokpagi pungpham thaban lagana nachingba takpirakliba si khaktanadi magi apapata haibasi khadik khudong sadaba haibatai magi date of birth adumatanga yaubiramagadi khare hena mapung phaba arsa du thoomgadabani masidadi tongan magi laani wakjing tha pokpagi kari phol leiba ahing pokpagi kari phol leiba kunni panbagi kari phol tula lagana oibagi kari phol haidana adugi pholit mapa adu kak leirani adudi mi prithibisda leiriba lising kurur mayam chu wakjing pokpa mi koti amani adi kunni panbada pokpa mayam amani ahing pokpa mi su yangre aduna hairiba aduda yengbadunadi apunbagi resulnina khangbiningi bo wafam adugi mapung phabadu oiroi marmaduna magi date of birth adumatanga yaubiramagadi thodokna mapung phaba haibadu oiramgadawbani haidana pakumsi thamjage thagatsari Sarda tainarakpada ngasigi taraga humdoi subada muk lawkhatsaribasina Krishna Mohan Hawaibam takpiu Krishna Mohan Aigya Hare Krishna nanaina lapna bhakti katsari Hare Krishna aikogi maikaidagi bhakti taram na oksari nungaijai Krishna Mohan aikogi asigumlaba thamjariba yahenba brahmagi wahang pokhumgi thaurumasida nungsibiduna karigumba pukning yaninga pamba thagat wahi amatang oirabasu phongdokpirakba masigidamak aikogi maikaidagi so hainingai leitana thagatsari matam sangna jagat parmeshwar bhawan Sri Krishnana thaujan bina nabagidamak aikoigi yahenba brahmagi maikaidagi hawaibam Krishna Mohan gidamak mangol asirbat nizeri tainarakpada ngasigi taraga marisubada muk lawkhatsariba wahang asina Merina Puyam takpiu Merina kari karambu wafam
ꯑꯩꯒ꯭ꯌꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒ꯭ꯌꯥꯕꯨ ꯚꯥꯋꯥꯅ ꯊꯧꯖꯥꯟ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯏꯁꯥꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗꯒꯤ ꯃꯇꯝ ꯈꯔ ꯍꯪꯕ ꯐꯪꯖꯔꯨꯗ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯑꯩꯒ꯭ꯌꯥ ꯃꯦꯔꯤꯅꯥ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏꯕꯨ ꯃꯪꯒꯣꯜ ꯊꯧꯖꯥꯟ ꯄꯤꯅꯕꯤꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕꯤꯔꯛꯄꯗ ꯏꯁꯥꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗꯒꯤꯅ ꯇꯥꯛꯄꯤꯔꯤꯕꯁꯤ ꯃꯔꯝꯕꯨꯗꯤ ꯄꯟꯕꯤꯔꯛꯇ꯭ꯔꯦ ꯀꯔꯤ ꯀꯔꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯣꯏꯕꯤꯔꯕꯅꯣ ꯑꯅꯥ ꯑꯌꯦꯛ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯒꯗꯤ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯆꯨꯝꯅꯒꯤ ꯑꯩꯒꯤ ꯊꯕꯛꯀꯤ ꯑꯆꯤꯟꯕꯗꯒꯤ ꯇꯥꯕ ꯐꯪꯖꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯁꯪꯉꯕ ꯀꯥꯟꯗ ꯉꯁꯤ ꯑꯃꯨꯛ ꯇꯥꯕꯤꯔꯤꯕꯁꯤꯅꯤ ꯃꯇꯨꯡꯗꯤ ꯑꯋꯥ ꯑꯅꯥ ꯐꯠꯇꯕꯒꯤ ꯑꯣꯏꯔꯒꯗꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯩꯇꯕ ꯑꯣꯏꯅꯅꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯁꯨ ꯃꯦꯔꯤꯅꯥꯒꯤꯗꯃꯛ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯠ ꯅꯤꯖꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯦꯔꯤꯅꯥꯅ ꯇꯥꯛꯄꯤꯔꯛꯏꯕꯁꯤ ꯊꯥꯒꯠꯆꯔꯤ ꯑꯩꯒ꯭ꯌꯥ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯆꯦ ꯑꯅꯤꯒꯤ ꯔꯥꯁꯤꯒꯤ ꯃꯟꯇ꯭ꯔ ꯑꯃꯗꯤ ꯑꯩꯒꯤꯁꯨ ꯌꯥꯎꯅ ꯇꯥꯛꯄꯤꯔꯛꯈꯤꯕ ꯃꯟꯇ꯭ꯔꯁꯤꯡꯗꯨ ꯁꯣꯟꯖꯕꯗꯒꯤ ꯀꯥꯟꯅꯕ ꯑꯐꯕ ꯑꯣꯏꯖꯔꯦ ꯃꯁꯤꯒꯤꯗꯃꯛ ꯑꯩꯒ꯭ꯌꯥꯕꯨ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯃꯦꯔꯤꯅꯥꯅ ꯑꯀꯣꯟꯕꯗ ꯃꯈꯥꯗ ꯁꯝꯊꯕꯤꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯅ ꯇꯥꯛꯄꯗꯤ ꯃꯦꯔꯤꯅꯥꯁꯤ ꯊꯣꯏꯗꯣꯛꯅ ꯑꯋꯥ ꯑꯅꯥ ꯃꯛꯇꯤ ꯇꯥꯗꯕ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯔꯥꯁꯤ ꯃꯟꯇ꯭ꯔ ꯁꯣꯟꯖꯕꯗꯒꯤ ꯏꯆꯦ ꯑꯅꯤꯒꯤꯁꯨ ꯑꯃꯗꯤ ꯃꯦꯔꯤꯅꯥꯒꯤꯁꯨ ꯀꯥꯟꯅꯕ ꯐꯪꯉꯤ ꯍꯥꯏꯔꯕꯅꯤꯅ ꯊꯕꯛꯀꯤ ꯑꯣꯏꯅ ꯑꯆꯤꯟꯕꯒꯤꯗꯃꯛ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯔꯦ ꯅꯨꯡꯉꯥꯏꯖꯩ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯁꯣꯔꯒꯤ ꯂꯤꯂꯥꯅꯤ ꯑꯗꯨꯅ ꯑꯈꯪ ꯑꯍꯩ ꯑꯣꯖꯥꯁꯤꯡ ꯚꯦꯗ ꯁꯥꯁꯇ꯭ꯔꯅ ꯊꯝꯕꯤꯔꯝꯕ ꯋꯥꯐꯝ ꯑꯃꯇꯪ ꯑꯩꯈꯣꯏꯅ ꯄꯥꯎꯗꯝꯖꯗꯨꯅ ꯃꯦꯔꯤꯅꯥꯅ ꯑꯁꯤꯒꯨꯝꯕ ꯃꯟꯇ꯭ꯔꯁꯤꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯅꯨꯡꯁꯤꯅ ꯁꯣꯟꯖꯕꯗꯒꯤ ꯃꯟꯇ꯭ꯔꯁꯤꯒꯤ ꯀꯥꯟꯅꯕ ꯐꯪꯉꯤ ꯍꯥꯏꯅ ꯇꯥꯖꯕꯗ ꯃꯁꯤꯒꯤꯗꯃꯛꯁꯨ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯔꯤꯅꯥꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 15 ꯁꯨꯕꯗ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯂꯥꯏꯁ꯭ꯔꯝ ꯇꯥꯛꯄꯤꯌꯨ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯑꯩꯒ꯭ꯌꯥꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯄꯦꯟꯖꯩ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯚꯤꯌꯨꯋꯔꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯡ ꯄꯥꯎꯈꯨꯝꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯔꯒ ꯄꯦꯟꯖꯩ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯨꯡꯉꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯁꯤ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯉꯤ ꯃꯤꯅ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯑꯩꯒꯗꯤ ꯇꯤꯟꯅꯕ ꯌꯥꯗꯦ ꯑꯐꯕ ꯍꯥꯏꯕꯗ ꯁꯨꯛꯇꯥ ꯇꯥꯗꯦ ꯌꯥꯝ ꯁꯥꯎꯋꯦ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯃꯁꯤꯗꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯂꯩꯆꯠ ꯂꯩꯅꯥ ꯑꯃ ꯑꯣꯏꯅ ꯑꯌꯥꯝꯕ ꯌꯨꯝꯊꯣꯡꯗ ꯑꯣꯏꯔꯛꯑꯦꯅ ꯍꯥꯏꯕ ꯇꯥꯏ ꯍꯥꯏꯕꯗꯤ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯏꯟꯈꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯀꯌꯥ ꯊꯧꯑꯣꯏꯗꯕ ꯃꯈꯣꯏꯅ ꯍꯦꯟꯅ ꯈꯪꯉꯦ ꯃꯈꯣꯏꯅ ꯍꯦꯟꯅ ꯎꯔꯦ ꯍꯥꯏꯕꯒꯤ ꯚꯥꯕꯇ ꯃꯁꯤ ꯑꯌꯥꯝꯕ ꯁꯗꯥꯔꯣꯜ ꯑꯣꯏꯅ ꯆꯠꯅꯔꯛꯏ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯕꯨ ꯍꯣꯏ ꯌꯦꯡꯁꯤ ꯃꯁꯤꯕꯨ ꯀꯔꯤ ꯇꯧꯔꯒ ꯐꯒꯗꯒꯦ ꯈꯪꯕꯤꯔꯕꯗꯤ ꯇꯥꯛꯄꯤꯌꯨ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯕꯅꯤ ꯑꯉꯥꯡ ꯍꯥꯏꯕꯁꯤ ꯃꯈꯣꯏꯗꯤ ꯏꯟꯈꯠꯂꯛꯂꯤꯕꯅꯤ ꯚꯥꯞ ꯇꯥꯗ꯭ꯔꯤꯕꯅꯤ ꯁꯪꯁꯥꯔꯁꯤꯒꯤ ꯑꯐ ꯐꯠꯇꯗꯨ ꯃꯄꯨꯡ ꯐꯥꯅ ꯃꯈꯣꯏꯗꯤ ꯎꯗ꯭ꯔꯤꯕꯅꯤ ꯈꯪꯗ꯭ꯔꯤꯕꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯈꯔꯗꯨꯅ ꯃꯥꯗꯤ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯟꯕꯒꯨꯝ ꯆꯠꯂꯤꯕꯅꯤ ꯑꯗꯨꯅꯗꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯈꯪꯉꯕꯁꯤꯡꯅ ꯎꯔꯕꯁꯤꯡꯅ ꯑꯐ ꯐꯠꯇꯁꯤꯡ ꯑꯗꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯥꯛꯄꯤꯔꯒ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯥꯏꯔꯒ ꯃꯥꯕꯨ ꯚꯥꯞ ꯇꯥꯕ ꯃꯥꯏꯀꯩꯗ ꯄꯣꯔꯛꯄ ꯌꯥꯒꯗꯒꯦ ꯍꯥꯏꯕꯁꯤ ꯃꯈꯜ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯃꯑꯣꯡ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩꯗꯒꯤ ꯚꯥꯞ ꯇꯥꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯁꯣꯏꯗꯅ ꯀꯔꯤꯒꯤ ꯚꯥꯞ ꯇꯥꯗꯗꯒꯦ ꯁꯥ ꯁꯟꯃꯛꯇꯁꯨ ꯇꯝꯕꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯍꯩꯁꯤꯡꯅ ꯇꯝꯕꯤꯔꯒ ꯄꯨꯝꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯐꯕ ꯁꯥ ꯑꯣꯏꯍꯟꯕ ꯉꯝꯃꯤꯕꯁꯤꯅꯤ ꯑꯗꯨꯅ ꯏꯆꯥ ꯑꯗꯨ ꯅꯨꯡꯁꯤꯅ ꯃꯥꯏꯀꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯀꯔꯤ ꯑꯣꯏꯅ ꯍꯥꯏꯔꯒ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯔꯤ ꯇꯧꯔꯒ ꯃꯥꯁꯤ ꯐꯒꯗꯒꯦ ꯍꯥꯏꯕ ꯃꯑꯣꯡꯗ ꯌꯥꯔꯤꯕ ꯃꯈꯩ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯌꯥꯔꯛꯇꯕ ꯃꯇꯥꯡ ꯊꯣꯛꯑꯒꯗꯤ ꯌꯨꯝꯒꯤ ꯏꯁꯣꯔꯗ
हाइबदि सनामही लाइनिंथौदा वासुदेवदा नीति की ओइना नसा ननाई अखोइदि नरुम थुपना लेजबनी नसा इगोंद लेरिबा नसा ननाई अखोइ पुनमक इबुंगोना ज्ञान ताबा अफब पि ओहनबियु ओइदना नुंगसीना खुरुमबियु सुमोइदना थंबाल तोंबीगी मफमदा थमजरी थागसरी थंबाल तोंबी ताइनरकपदा ngasiगी तारागा तरुक सुबसदा अमुक्का हन्ना ओक्रम देवीना वफम अमगा सुफोंदोकपिरई मेष राशि गी उजान ताकपीब मंत्र दुदी नीति की सोंजरे अदुबु मेष राशि से खर पांगदी हाइरिबसे सुंबरा ताकपियो ओक्रम देवी मेष राशि न पांगदब नते राशि तरानिथोइद फत्तब राशि हैबदु लैते सुमोइदना हाइजगे राशि खुदिंग अफब ngakतनी अदुदा पांगदबा अैगी दशा खरे हेल तागपा हाइबसिदी अैगी राशिदुगा मरी लेनना लैरिबा ग्रह नक्षत्र पुनमक अदुगा मरी लेनरकदोरिनी मेष राशिदा अफब मी कोटि कोटिनी फत्तब मी सुमयाम मनी मदो मागी राशिदु खक्की फोन नते राशिदुगा मरी लेनरिबा इन पोखिबा पुंफम तारीख थाबान पुनमक सिंग अदुगा मरी लेनरगा अैगी मपोक ओइरकपनी मरम अदुना पांगदबदुबु पांगनबनी ngasi amukang solaga hayeng amukang ningsingaga hekta yagadub nate fattana pogla aba mapok haibasidi ai fattabado niti niti goina ai bhyas tawraba matamda se koina thangsi sizinadana masi meda thamkhiba thangsi matam kuirabada koling karai adoina niti niti goina thang adu taru taruna seng na phengdo piraga luna nana sum thamagadi thang adu dum langi adugumna ekoina niti gi sizinaba aigi irai bakki tamjarakhibadu khadada urubsu farakani haiba thajaba sigal wenana niti gi wena kaudana sonjaraba matamda lakadu adugba khongphomgi semnanaba mantra adubuni rasi mantra hairibase थागचरी उक्रम अदुगा ngasiga taraga taret subada muglo khachari basna babita devi aigya hare krishna kurumjari hare krishna khoji maikai dagi kurum birak pataram taram na oksari wahang hungjaki ba pakhum pibirak pagi dabak thagachari khoji maikai dagi so wahang gi pakhum phangbagi nungai bu phongdok pirak pasida अखोइसु नुंगाइबदो सरुक याजरी हैना थमजगे अदुगा वहंग अमतंग जगे ताकपियु करी करंब वाफम करीगुंब मतमदा युमदगी लापना चथोकलबदा लाइनिंगथौ इपा इमा लेमरेल अनिबु धुक मेरा कलग खुरुम जबसिबु यागदरा बबिता वाफम सिगी वरगदी सोरे बसदी सोरनी लाप लेते नकप लेते अइना लेरिबा मफमदुदा अैगी युमदा लेहौरिबा इसोरसिंग अदुबु निंगसिंगजदना मखोइगी दमकनी हदना ngamjaba duk mai katpa natraga sonjaba hiram amada natraga amada khuding makta adum yai phai habaduni sore bisidi udabelete aina ningjaba dubune makoina ubiga dorbis aina khandabadune makoina aigi khandabagi bhabadu ubiga dorbis aduna nungsina ningjaba sonjaba arapa anakpa leitana adum ngangbiu katpiu sonbiu phai haina babitagi maphamda paudam jari tainar padang sige taraga nipan subadam lokhachari bisna medha sarmi takpiu medha kari karbo wafam egya hangkhibu wahang singi paukum marik chumna pibirak bagidamak hainingai leitana thagachari अखोगी माइकई दगसु नुंगाइबा फोंदोकपिरकपसिदा नुंगाइबदा सरुक याजरी अदुगा मखा ताबिरकलिबसे मतम पुंबदा अग्याबु ईश्वरना थौजान पिनबीबा ओइसनु मेधा सरमे पिबिरकलिबा मंगोल सिरबासिमक भगवान श्री हरिना उबिदना मंगोल अदुमक फंगजब ओइजरगे हदना मेधागी मफमदा
ꯄꯥꯎꯗꯝꯖꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯤꯔꯛꯂꯤꯕꯁꯤ ꯋꯥꯍꯪ ꯑꯃꯠꯇ ꯑꯩꯒ ꯁꯥꯒꯩ ꯑꯃꯒꯤ ꯌꯨꯝ ꯃꯥꯡꯕꯗ ꯌꯨꯝꯒꯤ ꯃꯤ ꯑꯗꯨꯅ ꯃꯄꯥꯝꯗ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯁꯤꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯆꯠꯄ ꯌꯥꯕ꯭ꯔꯥ ꯌꯥ ꯃꯦꯙꯥ ꯋꯥꯐꯝꯁꯤꯒꯤ ꯑꯣꯏꯔꯒꯗꯤ ꯀꯔꯤꯕꯨ ꯍꯥꯏꯒꯅꯤ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯟꯁꯤꯡ ꯑꯁꯤ ꯚꯥꯞ ꯁꯥꯙꯥꯔꯣꯜ ꯑꯃꯗ ꯂꯣꯏꯅ ꯆꯜꯂꯛꯑꯦ ꯍꯥꯏꯕꯗꯨꯅꯤ ꯂꯥꯏꯔꯤꯛꯀꯤ ꯑꯣꯏꯅ ꯕꯦꯗꯒꯤ ꯑꯣꯏꯅ ꯊꯝꯕꯤꯔꯝꯂꯤꯕꯗꯤ ꯃꯥꯒꯤ ꯃꯣꯔꯅꯤꯡ ꯄꯦꯔꯦꯠ ꯍꯥꯏꯗꯅ ꯃꯤ ꯑꯃ ꯂꯩꯇꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯤꯒꯤ ꯌꯨꯝꯗ ꯆꯠꯀꯅꯨ ꯃꯤꯒꯤ ꯗꯦꯕ ꯀꯔꯃ ꯌꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯃꯤ ꯑꯃꯒꯤ ꯌꯨꯝꯗ ꯆꯠꯂꯨꯕ ꯐꯠꯇꯦ ꯃꯥꯁꯤ ꯌꯨꯝ ꯃꯥꯡꯉꯤꯕꯅꯤ ꯁꯥꯒꯩ ꯃꯥꯡꯉꯤꯕꯅꯤ ꯃꯁꯤ ꯈꯪꯅ ꯃꯥ ꯃꯁꯥꯅ ꯂꯨꯔꯨꯛꯅꯅ ꯂꯩꯈꯤꯗ꯭ꯔꯤꯕ ꯊꯋꯥꯏ ꯑꯗꯨꯒꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟ ꯐꯪꯅꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯑꯔꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯊꯋꯥꯏꯗꯨꯅ ꯆꯠꯈꯤꯕ ꯂꯝꯕꯤꯗꯨꯗ ꯃꯪꯒꯣꯜ ꯎꯇꯝ ꯒति ꯑꯊꯣꯏꯕ ꯃꯐꯝ ꯑꯗꯨ ꯃꯗꯨꯗ ꯐꯪꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯅꯅꯕꯒꯤꯗꯃꯛ ꯃꯥꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯋꯥꯕ ꯐꯣꯡꯗꯣꯛꯑꯒ ꯏꯁꯣꯔꯗ ꯊꯧꯅꯤꯖꯗꯅ ꯂꯩꯌꯨ ꯍꯥꯏꯕꯅꯤ ꯂꯥꯏꯔꯤꯛꯅ ꯄꯤꯔꯤꯕ ꯃꯣꯠꯇꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯤ ꯑꯃꯁꯨ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯇꯝꯒꯤ ꯌꯥꯋꯣꯟ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏꯔꯤꯛꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯅꯁꯨ ꯍꯧꯖꯤꯛꯁꯤ ꯍꯥꯏꯔꯨꯕ ꯁꯛꯎꯕ ꯈꯨꯗꯤꯡꯃꯛꯁꯤ ꯑꯌꯥꯝꯕ ꯁꯥꯗꯥꯔꯣꯜ ꯑꯣꯏꯅ ꯏꯇꯥ ꯇꯥꯟꯅꯔꯛꯇꯕ ꯃꯅꯤꯡ ꯇꯝꯃꯛꯄ ꯀꯂꯤꯖꯨꯛꯀꯤ ꯄ꯭ꯔꯚꯥꯞ ꯀꯂꯤꯖꯨꯛꯀꯤ ꯚꯥꯞ ꯍꯥꯏꯕꯔꯣꯝꯗ ꯍꯦꯠ ꯇꯥꯔꯛꯄ ꯃꯁꯤꯅꯤ ꯑꯗꯨꯅ ꯇꯁꯦꯡꯅ ꯃꯨꯛꯀꯤ ꯍꯥꯏꯔꯒꯗꯤ ꯃꯦꯙꯥ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯑꯃꯠꯇꯁꯨ ꯌꯥꯗꯦ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛꯅ ꯊꯝꯕꯤꯔꯝꯕ ꯋꯥꯐꯝꯅꯤ ꯁꯨꯝ ꯃꯦꯙꯥꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯋꯥꯍꯪ ꯑꯃꯇꯪ ꯄꯨꯈꯠꯄꯤꯔꯛꯇꯅ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯈꯪꯃꯤꯟꯅꯕ ꯌꯥꯅꯅꯕ ꯃꯑꯣꯡꯗ ꯊꯝꯕꯤꯔꯛꯄ ꯃꯁꯤꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤꯒꯤ 19 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕꯁꯤꯅ ꯕꯤꯅꯣ ꯀꯨꯃꯥꯔꯤ ꯑꯣꯏꯅꯥꯝ ꯇꯥꯛꯄꯤꯌꯨ ꯕꯤꯅꯣ ꯀꯨꯃꯥꯔꯤ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯇꯥꯟꯅꯁꯦꯕꯒꯦ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯔꯥꯝꯅ ꯈꯨꯔꯨꯝꯕ ꯑꯣꯛꯆꯔꯤ ꯇꯥꯛꯄꯤꯌꯨ ꯑꯩꯅ ꯈꯪꯖꯅꯤꯡꯕ ꯑꯃꯇꯪ ꯂꯩꯖꯔꯦ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯀꯔꯝꯕ ꯃꯇꯥꯡ ꯑꯣꯏꯕꯤꯔꯕꯅꯣ ꯂꯩ ꯆꯟꯗꯟ ꯂꯧꯔꯒ ꯅꯨꯄꯤꯅ ꯀꯗꯣꯝꯗ ꯆꯤꯟꯒꯗꯒꯦ ꯂꯥꯏꯔꯤꯛ ꯑꯃꯗꯗꯤ ꯅꯨꯄꯤꯅ ꯑꯣꯏꯗ ꯅꯨꯄꯥꯅ ꯌꯦꯠꯇ ꯆꯤꯟꯒꯅꯤ ꯍꯥꯏꯅ ꯏꯔꯝꯃꯤ ꯕꯤꯅꯣ ꯀꯨꯃꯥꯔꯤ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯒꯤꯗꯃꯛ ꯑꯣꯏꯔꯒꯗꯤ ꯑꯩ ꯂꯥꯏꯔꯤꯛ ꯑꯇꯣꯞꯄꯅ ꯍꯥꯏꯔꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯔꯝꯕ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩ ꯆꯪꯁꯤꯟꯖꯗꯅ ꯕꯦꯗꯅ ꯊꯝꯕꯤꯔꯝꯕ ꯁꯪꯁꯀ꯭ꯔꯤꯠꯀꯤ ꯂꯥꯏꯔꯤꯛꯁꯤꯡꯅ ꯄꯤꯕ ꯃꯣꯠꯇꯗꯤ ꯂꯩ ꯆꯟꯗꯣꯜ ꯍꯥꯏꯕꯁꯦ ꯅꯥꯗ ꯆꯤꯜꯂꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯗꯤ ꯑꯃꯠꯇꯁꯨ ꯄꯤꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯂꯩ ꯆꯟꯗꯣꯜ ꯑꯅꯤꯁꯤ ꯂꯩꯁꯤ ꯑꯩꯈꯣꯏꯅ ꯂꯧꯕ ꯃꯇꯝꯗ ꯂꯩ ꯈꯛꯇ ꯂꯧꯕ ꯌꯥꯗꯦ ꯆꯟꯗꯣꯟꯒ ꯂꯣꯏꯅꯒꯗꯧꯕꯅꯤ ꯂꯥꯏꯔꯤꯛꯅ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯍꯥꯏꯕꯗ ꯆꯟꯗꯣꯟꯗ ꯂꯨꯞꯄꯕ ꯂꯩ ꯍꯥꯏꯕ ꯂꯩꯁꯤ ꯆꯨꯝꯅ ꯂꯧꯕ ꯅꯠꯇꯕ ꯈꯨꯠꯅ ꯆꯟꯗꯣꯟ ꯂꯧꯔꯒ ꯂꯩꯗꯨꯅ ꯈꯨꯠꯁꯥ ꯑꯃ ꯑꯅꯤꯅ ꯄꯥꯏꯍꯧꯔꯒ ꯂꯩꯒ ꯆꯟꯗꯣꯟꯒꯗꯨ ꯁꯣꯛꯅꯗꯕꯗꯨ ꯅꯠꯇꯕ ꯂꯥꯏꯗ ꯀꯠꯄ ꯑꯣꯏꯔꯣ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯅꯤꯔꯃꯜ ꯈꯨꯟꯕ ꯑꯣꯏꯔꯣ ꯂꯩꯒ ꯂꯩꯗꯨꯗ ꯆꯟꯗꯣꯟꯁꯤ ꯍꯩꯖꯤꯜꯂꯕ ꯅꯠꯇ꯭ꯔꯒ ꯆꯟꯗꯣꯟꯗꯨꯗ ꯂꯩꯁꯤ ꯂꯨꯞꯄꯕ ꯆꯟꯗꯣꯟ ꯂꯨꯞꯄꯕ ꯂꯩ ꯑꯗꯣ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯀꯠꯀꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯆꯤꯜꯂꯕꯁꯨ ꯆꯟꯗꯣꯟꯗ ꯂꯨꯞꯄꯕ ꯂꯩ ꯑꯗꯨ ꯀꯣꯛꯇ ꯍꯥꯞꯄꯨ ꯍꯥꯏꯕ ꯑꯗꯨꯅ ꯀꯣꯛꯇ ꯍꯥꯞꯄ ꯂꯩ ꯍꯥꯏꯕꯁꯤꯅꯗꯤ ꯍꯦꯛ ꯀꯣꯛꯇꯒꯤ ꯇꯥꯈꯤꯕ ꯌꯥꯏ ꯂꯦꯡꯕ ꯑꯣꯠꯄ ꯍꯥꯏꯕꯗ ꯑꯗꯨꯅ ꯇꯥꯈꯤꯗꯅꯅꯕ ꯅꯥ ꯍꯥꯏꯕꯁꯤꯗ ꯊꯦꯜꯂꯛꯄ ꯃꯇꯝꯗ ꯀꯣꯛꯀ ꯑꯗꯨꯝ ꯁꯝꯅꯗꯨꯅ ꯂꯩꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯅ ꯁꯝꯅ ꯅꯥꯗ ꯊꯦꯠꯄ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯑꯗꯨꯕꯨ ꯌꯦꯠ ꯑꯣꯏ ꯍꯥꯏꯕ ꯂꯥꯏꯔꯤꯛꯅ ꯊꯝꯗꯦ ꯂꯩꯁꯤ ꯀꯣꯛꯇ ꯍꯥꯞꯄꯨ ꯍꯥꯏꯕ ꯃꯔꯝ ꯑꯗꯨꯅ ꯕꯤꯅꯣ ꯀꯨꯃꯥꯔꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯂꯥꯏꯔꯤꯛꯅ ꯍꯥꯏꯕꯤꯔꯝꯕ ꯊꯝꯕꯤꯔꯝꯕ ꯃꯣꯠ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯤꯡꯁꯤꯟꯖꯔꯤ ꯌꯦꯠ ꯑꯣꯏ ꯅꯥꯗ ꯊꯦꯠꯄꯒꯤ ꯋꯥꯐꯝꯁꯤꯃꯗꯤ ꯂꯥꯏꯔꯤꯛꯅ ꯊꯝꯕꯤꯔꯝꯗꯦ ꯑꯁꯨꯝ ꯑꯣꯏꯗꯅ ꯊꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ 20 ꯁꯨꯕꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤꯕ ꯑꯁꯤꯅ ꯑꯕꯦꯁꯅꯥ ꯂꯥꯏꯁ꯭ꯔꯝ ꯃꯣꯏꯔꯥꯡ ꯇꯥꯛꯄꯤꯌꯨ ꯑꯕꯦꯁꯅꯥ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯖꯥ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯁꯨ
तराम तराम न लापना खुरुम बिरकपबु ओक्सरी ताकपियु करी करबु वाफम ओजा एगी नुपागी मसिन मनाव युमफम येंथोकनबदा मयाई ताहौरे अतोंब ओइरगा मयाई द लेबसी अकाइब लेतबरा अतोंबन मयाई नत्रगा ममांग सखतलगा लेब फत्ती हाइनै मसिबु फत्रगा करी तहुब फगनी ताकपियु अदुगा सही अमत्तदा इंखोल अमत्तदा युमनी साबा फत्तबरा मसिमगा ताकपियु अबे सना तापिरक्लिबा वाफम सिगिदमु ओइरगदी युमफम दुगी मनुंगदा अइगी मयाई मनिंग ममांग हाइबा अदोमदा येंबगी महुत्ता अइगी फंगदब लमगी लमखै सिमनादु मदु मसक सेंग खंबी मदुनी यामना दरकार ओइरिबस मसिदी इसिलिनाउदु मतम म इमा म इपा मगी मचा ओरंबदु ngasi ai amu mapa oirani mama oirani aduna magi su magi leinanaba yumgi lamkhai ingkhon sarukat simana adu sapsana phangaba matungda magi simana adugi manungda aisi mamangdagi na maning bawbada aigi phangiba saruk ase masida maningdagi na mamang bawbagi asang basi olaga mayai sapsaba mapado madu ingkhon karen kawi तारिब इंगोन कारण से मसीदगी आइना युम साब मतमद युमफम मापन नाइदना कामापन थोकतना लम्हुई संगाई फिरान लोला तंफाइदना मागी कामापन की फिथुक्तुगी येंबिरगा आइगी फिरान युमफमदा मैखु युमफमदा आइगी युमसी हाइगतननबो अदुगा तंफा युमफम संगाई युमफमसी सोकना आइगी युमसी साब याननबो मवोंग फिरई फिथुक पुनमक अदुदा येंगगा मदु अइगी सरुने अइ मिगी ममांग नत्रे मिगी मनिंग नत्रे अइगी लैरिबल लमखैदो मदुदा अइगी चपचाब अइगी युमफम फिदेब अमा सेमगा दोबनी अदुना इसिलिनाउनी हाइरंबगी वानी लम येंथोकनरगदी अइगी लमदुगी मनुंगदा अइगी मनिंग ममांग मयाई अइ तोमदगी सेमगा दोबो मिगिदे येंगरोय अदुना अहानबदा अखोइना अइगी युमम हेक साब तारगदी अइगी लमखै सरुकदो मसक खंगना मधु नुसिनदबगी नते अइगी सागदोरिब युमदुगी फिरई कयात मवोंग मतौ सेंब याननबनी अतंगाई फदना हाना लेरंब युममगी लियनथोंगरकब मतमदा सिंथोक सिंसिन कक्थोक कक्सिन हौजिकी खुदोंग सादरी मतम खरा लेरगा होंदोंनगे हाइबदुन तोंगाली मदु नतबा आइबदी अइगी लमखै सिदै सिबावबसिनी हाइबजि खंगबनिना मा मतम खरदंगी वानी मान लेरमगदुब पोलदु हंदोंनग्रनी मनिंग ओरो ममंग ओरो माइ माइ शारदा अइगी शार अदुगी सरुक अदुदा सुमना कयात अदु लौरगा फिथुप सुमना युमदो साबिरगनी अदुना एंगोंदा मनिंग ममंग हाइबा करियमता लेतरे अइगी पोट अदु मदुबुनी यामना मरुइना येंबि होगदोबसे मरम अदुना सही अमदा युमनी साबा हाइरिबदुसु मागैगा युमफम पुंद्रे ngasidi पतादबुदी खाइदोंनब ngamdringei matamgi patadu pullagi legislation adubu aige yang खाइदोलकप matamdari aigi saruktugi pata aigi dak number ama phangadoini an phangniba aigi pata aigi lamkhai saruk aduda aigi tongan sabani magi su magi lamkhai du de tongan sagibani nan pulambadu ngasi pundrabani yenthongna baibedu maram aduna masigidi thoidokna dos leite hai chekiba नियम असिदा सुमोइदने साबियु अदुम अफब ओइगनी हाइब वाफम असि अबेसनागी मफमद पौदम जरी अदुगा ताइनरकपदा ngasiगी कुनगा माथोय सुबा अरुइबु ओइने लौखतजरिबु हंगसिना एम विक्रम बिष्णुपुर ताकपियु विक्रम करी करंबु वाफम खुरुम जरी वजा खुरुम बिरक तराम तराम ओक्सरी ओजादगी करिगुंबा मत थमोय सेंगना निजरी ताकपियो थमोय सेंगना निबिरकपा एखोसु थमोय सेंगना हाइजगनी करी करब मतंग ओइबिरबनो गरदसा अंतरदशा येंबगी नियम सिमता ताकपिरो ओजागी दक्षिणा कचगे मसी हाई हाइदुना लान लौबिगनु पांजी खरदा हाइजरुबदा मतंग से ताकपियो यारक्त्रे
ओजाना अइगी अवाबा खंजनिंबगी अपाम्बसे अमुक्तंग कोहनबियु मसिगी तौबिमल पुंसिगी काउजेरोई खुरुमजरी विक्रम ताकपिरक्लिबा वाफम असे हाइबददी यामना लाइना थोकपा अदुबु थमजरिबा प्लेटफॉर्म सिदा हाइबददी भाप ताबा खरा नकना थोकद्रा हाइना खंजई करिना फमिनरगा ज्ञान ताना ताकबा नत्रगदी जुतुकी वहंग पाखुमगी थौरम सिदा दशा अंतर दशा की वाफम ताकबा हाइबसी हाना ममांगदा खंगगा लेरबा मिसक अमदा खजिक्तंग नक्सानबा अमगी हाइबा ओइरगदी याम लाइना खंगदोबा सुखंगमक खंगदने लेरिंगेगी मतमदा वाफम से हाइरुबा हाइबसे अराइबदी ओइदे अदुबु यामना खौरांगना नुंगसिबिदुना खंजनिंगी हाइना ताकपिरक्पगी मतुंगिना खरदंगदी थमजगे अदुबु भाप ताबीबा ताबीदबा हाइबदुना विक्रमगी मफमदा लेरे हाइजबताई यामना हेना खंबिनिंगबा तारगना नोमतंग लेंथोकपिरओ अदुगा सोइदना भाप ताननबदु ज्ञान खंबिनिंगबा मपुंग फाबा लेरमगदी नोंगबदा ngahaktada irai laina adum khangba ngamgani haibadi खंबिनिंगबा मीगी मफमददी ताकपदु कुइना संगदी हाइबदु से खुदम मतंग पंजरबदा एक कलेबियना माहिसी अदुकी मतिक पामज अदुना माना पामजखिबा माहि अदुना मरम ओइदना ओझा ड्रोन ड्रोन की मूर्ति मक ओइरगा जगत भगवान श्री कृष्णना ताकलपनिना ताकबा हाइरबा ओझादुना खंगनिंगिबा सेबु एक कलेबिगी मफमदा ताकलपदा नोंगबदा मागी विद्यादु पुलप खंगि अदुगुमना ngसाइगी याम तसेंग खंबिनिंगबा हाइबिनिंगबा ओइरगदी ताकलपदा कैसु लूदना लाइना सु खंगनी अदुबु हाइजगे मफमसिदा भाप ताबा ngambri yengbiu से दशा अंतर दशा हाइरिबसिदा दशा हाइबसि गरगी मनुंगदा मखन खरे लेइरे हाइबदी अष्टोत्तरी दशा हाइबमा विंशोत्तरी दशा हाइबमा सुमोदना अष्टोत्तरी दशा हाइबसिदना सही साम निपान की हिसाबता मियोइबसिना पुंसिबगी भाप सांसद अमदा पाबा अदुगम गरगी खोंगचत की खुदपा अमने अदुगा विंशोत्तरी दशा हाइबसिना सही साम कुन की हिसाबता पाबा दशा की खोंगचत अमने हाइरिबा दशा खोंगचत अनिसिगी मनुंगदा चे खुदम मोइना विंशोत्तरी दशा दा हाइरसे विंशोत्तरी दशा सिदा महादशा हाइबसिना करिबु कौबगे हाइबता ngसाइगी रबी हाइना कौब गरसे मागी महादशा पेरेसे रबी की मतम से सही तरु ओइगनी हाइबा अदुना रबी की दशा सही तरु से मपुम मोइना मागी लेरिंगी मतम सिदा रबी सिदा चंद्रन अंतर दशा पिरक रबी अदुगा रबी सिदा माना अंतर दशा पिबगी मतम सिना सही सुख था सुख निमित सुख मसिगी रबी सही मपुम सिगी मनुंगदा मतम सी भावबदी चंद्रन दशादु पी हाइबा अदुगा अमुक मखा तारकपदुदा अमुक मंगोलना रबीदुदा अमुक दशा पिरकपा मदुना था सही सुख भाव पिरमी अदगी बुधना रबी की मनुंगदुदा सही सुख भाव पिरमी मंगोलना सुख पिरमी बृहस्पतिना शुक्रना शनिना राहुल हाइ मथंग ग्रह मयामसिना रबी ग्रह सिदा लोइनबा अंतर दशा से पिरंगदोइने मागी मनुंगसिदा मसिदा मुक्सु लेग्रे प्रत्यंतर दशा आयदना सूक्ष्म दशा आयदना अदुबु हाइरिबा तैदु मखाताना ताकपिरक्तबनिना मफमसिदा ग्रहगी दशा अंतर दशा अनि ख हाइबिरक्बनिना ग्रह दशा हाइरिबसे तैनते हाइरिबा महादशा हाइरिबसे रबिगी सही सुख ओइनी चंद्रगी सही तरा ओइनी अदुगा मंगोलगिना सही तरेत बुधगिना सही तरा तरेत हाइदना मागी लेरिबा ग्रह सिंह से सही मपुम सही अदुबुनी मागी महादशा दशा हाइरिबस अदुदा ngसाइ मतक पंजकिबा अदुगुमना लेरिबा लाइबा ग्रह सिंह अदुना रबी न चंद्र न मंगोल न लेरिबा दशा मपुमदुदा तोंगान मानदब मोंग द सही था मतम की ओइना दशा सी पिरई अदुना हाइरिबा खोंगचत से आइना हाना मागी लाइरिक तुगी चार्ट फॉर्मूला अदु खंगबा मतुंगा मीमा
मागी अष्टोत्तरी दशा चाम कुनगी बिंशोत्तरी दशा चही चाम कुनगी अदगी मखादा जोगिनी दशा हाइबसु याउरी अदुसु दशा मखल अमनी हाइरिबे दशा सिंग अदुदा माना हे पोकपदगिना भोग्य दशा हाइरिबसे भुक्त दशा अदु नतबा भुक्त दशा हाइबसना माना पोक्त्रिंगिगी ममांग दशारगा लैबे दशा अदुबने अदना भोग्य वर्ष हाइबदी माना हे पोकपदगिना मांगोंद सारकदब दशा मतम अदुबनी भोग्य वर्ष दशा हाइरिबसे अदना भोग्य वर्ष दशा दो मांगसिसी चही कुन यौरे कुंथ्रा यौरे मैफु यौरे हाइरि माना अइना हाना अहनद सही दु पुथोपिरनी सही पुथोपिरो मतुंग मागी फंगिबा सही दुगी मतुंगिना मागी बिंशोत्तरी गी ओइरो अदगी अष्टोत्तरी गी ओइरो अइना होटके दोदब दशा सात अनि दु मानदे मानदब अष्टोत्तरी ओरगना अष्टोत्तरी गी सात बिंशोत्तरी ओरगना बिंशोत्तरी गी सात मदुदे येंगबिरनी मागी भोगे वर्ष से सही मरी था अनि निमित तरानी थोइनी पुंग कुन सिगी मतम सिबो मागी भोगे वर्ष से ओइगनी हाइना इरमे इरमीबा पोतुदा मीसिना ngasi सही कुंथ्रा सुरे सुतारगदी मागी घरसिंग दुगी सही सिंदु मतम मतंग तिनसिलकदो वाइबदी मागी दशा से कनान ओइरे रवि की दशा ओइरे मेहनि लौरे रवि की दशा ओरम तारगदी रवि की मतुंगदा सही तरा चंद्र की तिनसिलकबा मंगोन की सही तरे तिनसिलकबा बृहस्पति की सही तरा का तरे तिनसिलकबा सुमोदना सही सिंदु मतंग मतंग तिनसिलग मागी तारिबा सही मसिंदो अदु भावबसे जेंगपिरब सही दुदगी हेलकपा नत्रग तारकबदो अदुगी मतुंगना माना ngasi लेरिबा सही दुगा मपा सबसानबा मपा दुदा खाइदोपिरगा नत्रग तिनसिनबिरगा मपा दुदा ताहलकबा मतमदा ओ सिगी मतम सि ओइरगदि सिगी गर सिगी मनुंगदा असिगुंबा गरसना अंतर दशा से पीरी हैबसे खंगदो अदुना हाइरिबा फॉर्मूला से लाइरिक त येंगा हाइबसु नतबा अदगी करी हाइगनी सिन सुम हाइबसिनदी विक्रमदा भाप ताबदी खरे सोइदन वाटकनी अदुबु नुंगी सेंट्रल आइडिया नुंगी भाप अदुबदी मफमसिदा थमजरिबसिनी लाइरिक तो पाइबिरगा नत्रगा सातु उत्पिरगा अमुक्तंग फमिनरगदी खंबिनिंगबनिना सोइदन याम लाइना खंबंगमगनी सुमोइदना विक्रम की मफमदा पौदमजरी थगसरी वफम सिमतंग एकोइगी याहेन ब्रह्म की क्वेश्चन आंसर की मफमसिदा पुखटपिरक्तना एकोइगी थौरमसिबु मपुंग फहनबदा मतेंग पांगबिरखिबगिदमक विक्रमबु अमुक्कसु हन थगचबदो फोंदोक्सरी ngasiगidi थोइदोकबा मखा ताबा अतै वहां लेत्रबना वहां पुखटपिरखिबा अमदि ताबिरिबा ख्वाइ पुनमकपु अरोइबसिदा अमुक्कसु हन याहेनबा ब्रह्मना खुरुमजरी।